ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯆꯤꯟꯊꯤꯕꯤ ꯏꯇꯩꯃ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯟꯖꯂꯤ W꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯔꯥꯙꯦ ꯑꯩꯃꯨꯛ ꯐꯕꯗꯤꯅꯦ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯃꯣꯏꯍꯦ꯫ ꯃꯁꯤꯃꯗꯤ ꯆꯥꯎꯊꯣꯛꯅ ꯍꯥꯏꯕꯤꯒꯦ ꯑꯩ꯫ ꯏꯁ ꯑꯗꯨꯒꯁꯨ ꯑꯩꯕꯨ ꯁꯨꯅꯤꯡꯗꯕꯤ ꯐꯠꯇꯕꯤ ꯄꯥꯎꯗꯝ ꯁꯒꯣꯜ ꯍꯦꯛꯇ ꯇꯥꯍꯜꯂꯤꯕꯅꯦꯕ꯫ ꯑꯌꯨꯛꯅꯤ ꯃꯇꯝꯗꯣ ꯔꯥꯙꯦꯅ ꯑꯁꯨꯝꯅ ꯂꯥꯎꯕꯁꯤ ꯐꯃꯨꯡꯗ ꯍꯤꯞꯂꯤꯕ ꯇꯣꯟꯗꯣꯟꯕꯅ ꯍꯦꯛ ꯇꯥꯔꯦ꯫ ꯃꯊꯟꯇ ꯍꯥꯏꯖꯩ, ꯍꯧꯔꯦꯗꯣ ꯍꯧꯔꯦ, ꯑꯩꯈꯣꯏ ꯏꯇꯩꯃꯒꯤ ꯏꯁꯧ ꯀꯥꯞꯊꯕꯤꯁꯦ ꯑꯃꯨꯛ ꯍꯧꯔꯦ꯫ ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯉꯟꯅ ꯃꯥꯒꯤ ꯏꯁꯧꯁꯦ ꯍꯧꯏꯗ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯧ ꯂꯥꯎꯗꯨꯅ ꯑꯗꯨꯝ ꯂꯩꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯔꯥꯙꯦꯅ, ꯉꯁꯤꯅꯦ ꯑꯩꯅ ꯑꯁꯨꯝ ꯁꯥꯎꯅꯤꯡꯂꯛꯂꯕꯗꯤ ꯏꯃꯨꯡꯁꯦ ꯂꯥꯟ ꯍꯧꯔꯛꯀꯅꯤꯀꯣ꯫ ꯑꯩꯒꯤ ꯃꯆꯤꯟ ꯈꯪꯗꯕ ꯅꯈꯣꯏ ꯌꯥꯝꯅ ꯁꯥꯒꯅꯨ꯫ ꯂꯩꯃꯍꯜꯅ, ꯍꯩ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯀꯅꯥꯗꯅꯣ? ꯑꯌꯨꯛ ꯑꯁꯤꯗ ꯅꯪꯅ ꯑꯗꯨꯛ ꯀꯟꯅ ꯎꯔꯥꯎ ꯊꯔꯥꯎꯔꯤꯕ ꯑꯗꯨ ꯀꯅꯥꯗꯅꯣ? ꯍꯥ? ꯍꯩ, ꯇꯨꯃꯤꯟꯅ ꯂꯩꯖꯧꯀꯣ ꯅꯪ꯫ ꯀꯩꯅꯣ ꯏꯃꯥ? ꯑꯩꯅ ꯉꯥꯡꯁꯛꯂꯤꯁꯦ ꯏꯃꯥꯁꯨ ꯇꯥꯕꯤꯔꯤꯕ ꯅꯠꯇ꯭ꯔꯣ? ꯍꯣ, ꯇꯥꯏꯌꯦ꯫ ꯅꯪꯅ ꯉꯥꯡꯂꯤꯗꯣ ꯇꯥꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯪꯅ ꯁꯧ ꯂꯥꯎꯗꯨꯅ ꯑꯗꯨꯝ ꯂꯩꯕ꯫ ꯅꯪꯅ ꯁꯧ ꯂꯥꯎꯃꯟꯗꯅ ꯏꯃꯨꯡ ꯑꯁꯤꯗ ꯑꯐꯕ ꯂꯥꯏꯇꯤꯟꯒ ꯑꯃꯠꯇ ꯆꯪꯗ꯭ꯔꯦ꯫ ꯏꯃꯨꯡ ꯑꯁꯤꯗ ꯑꯐꯕ ꯂꯥꯏꯇꯤꯟ ꯑꯃꯠꯇ ꯆꯪꯗ꯭ꯔꯤꯕꯁꯤꯗꯤ ꯍꯣ ꯑꯩꯅ ꯁꯧ ꯂꯥꯎꯕꯒꯤ ꯅꯠꯇꯤꯌꯦ꯫ ꯏꯃꯨꯡ ꯑꯁꯤꯗ ꯃꯆꯤꯜ ꯊꯤꯕ ꯃꯤ ꯌꯥꯝꯅ ꯂꯩꯌꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯃꯆꯤꯟ ꯊꯤꯅꯕ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯑꯁꯤꯗ ꯏꯃꯨꯡꯗꯒꯤ ꯃꯄꯥꯜꯗ ꯑꯌꯤꯡꯕꯤꯗꯤ ꯍꯀꯥꯝ ꯋꯥ ꯆꯟꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯆꯦꯅ ꯍꯥꯏꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛꯁꯨ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ꯫ ꯃꯆꯦꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯥꯅ ꯍꯥꯏ, ꯅꯣꯡ ꯐꯥꯎ ꯉꯥꯟꯗ꯭ꯔꯤ, ꯎꯔꯥꯎꯒ ꯊꯔꯥꯎꯒ ꯀꯩꯅꯣ ꯍꯥꯏꯕꯅꯤ? ꯃꯤ ꯈ꯭ꯋꯥꯏ ꯇꯨꯝꯕ ꯍꯧꯒꯠꯅꯗ꯭ꯔꯦ ꯍꯥꯏꯕꯁꯦ ꯈꯪꯗꯕ꯭ꯔꯥ ꯀꯔꯤꯅꯣ? ꯍꯧꯖꯤꯛꯇ ꯍꯧꯒꯠꯂꯛꯂꯤꯕꯅꯤꯅꯦ ꯑꯩꯈꯣꯏ ꯁꯅꯥ ꯏꯕꯦꯝꯃꯁꯦ꯫ ꯍꯣ ꯍꯧꯖꯤꯛꯁꯦ ꯅꯨꯃꯤꯠꯁꯦ ꯀꯗꯥꯏ ꯌꯧꯈ꯭ꯔꯕꯅꯣ? ꯍꯣ ꯌꯧꯒꯦꯔꯥ ꯌꯧꯔꯣꯏꯔꯥ ꯍꯧꯒꯠꯂꯕꯗꯤ ꯅꯪꯒꯤ ꯅꯊꯧ ꯇꯨꯃꯤꯟꯅ ꯇꯧꯗꯨꯅ ꯂꯩꯕ ꯌꯥꯗ꯭ꯔꯣ? ꯀꯣꯏꯔꯥꯎ ꯍꯦꯛ ꯂꯥꯎꯔꯦ꯫ ꯁꯤ ꯑꯩ ꯃꯤꯀꯞ ꯊꯣꯛꯂꯦ꯫ ꯁꯤ ꯀꯔꯤ ꯁꯥꯔꯒꯦꯕ? ꯏꯅꯥꯎꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤꯗꯀꯣ꯫ ꯍꯧꯒꯠꯅꯤꯡꯕ ꯃꯇꯝꯗ ꯍꯧꯒꯠꯄ, ꯆꯥꯅꯤꯡꯕ ꯃꯇꯝꯗ ꯆꯥꯕ, ꯑꯗꯨꯒ ꯂꯩꯀꯥꯏ ꯀꯣꯏꯗꯨꯅ ꯋꯥꯔꯦꯝ ꯉꯥꯡꯅꯅꯤꯡꯕ ꯃꯇꯝꯗ ꯁꯠ ꯆꯠꯂꯒ ꯍꯦꯛꯇ ꯉꯥꯡꯅꯔꯨꯕ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯕꯨ꯫ ꯏꯆꯦꯗꯤ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯗ ꯌꯥꯝꯅ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯣꯏꯔꯦ꯫ ꯏꯆꯦ, ꯃꯤꯅ ꯇꯧꯕ ꯊꯕꯛꯇ ꯌꯥꯝꯅ ꯌꯦꯡꯁꯤꯟꯕꯤꯔꯛꯀꯅꯨꯀꯣ꯫ ꯌꯦꯡꯁꯤꯟꯖꯗꯦ꯫ ꯅꯪꯉꯣꯟꯗ ꯌꯦꯡꯁꯤꯟꯕ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗꯤꯅꯦ ꯑꯩ ꯁꯪꯖ ꯂꯥꯛꯆꯗꯦ꯫ ꯅꯪꯅ ꯀꯔꯤ ꯑꯣꯏꯗꯅ ꯑꯩꯅ ꯅꯪꯕꯨ ꯌꯦꯡꯁꯤꯟꯗꯣꯏꯕ? ꯑꯩꯉꯣꯟꯗ ꯌꯦꯡꯁꯤꯟꯕꯒꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯍꯧꯖꯤꯛꯇ ꯉꯥꯡꯂꯤꯕ ꯁꯛꯂꯤꯕ ꯃꯌꯥꯝꯗꯣ? ꯐꯃꯨꯡꯗ ꯂꯩꯔꯤꯕ ꯇꯣꯟꯗꯣꯟꯕ ꯃꯥꯡꯒꯣꯜꯗ ꯂꯥꯎꯅꯔꯤꯕꯗꯨ ꯇꯥꯔꯒ ꯇꯨꯝꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ꯫ ꯑꯁ, ꯄꯦꯜꯂꯕꯅꯤꯍꯦ, ꯑꯃꯗꯒꯤ ꯑꯅꯤ ꯑꯃꯨꯛ ꯁꯨꯈ꯭ꯔꯦ꯫ ꯏꯇꯩꯃ ꯑꯅꯤꯁꯦ ꯄꯥꯈ꯭ꯔꯗꯤ ꯉꯁꯤꯒꯤ ꯂꯥꯎꯅꯕ ꯁꯨꯡꯂꯦꯞ ꯍꯦꯛ ꯂꯦꯞꯄꯔꯣꯏ꯫ ꯀꯃꯥꯏꯅ ꯇꯧꯕ ꯅꯨꯄꯤ ꯑꯅꯤꯅꯣ ꯈꯪꯗꯦ, ꯎꯅꯕ ꯌꯥꯗꯦ, ꯈꯠꯅꯗꯣꯏꯒꯦ ꯂꯥꯎꯅꯗꯣꯏꯒꯦ ꯆꯤꯛꯅꯗꯣꯏꯒꯦ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩ ꯍꯥꯏꯕꯅꯤꯗ꯫ ꯂꯩꯃꯍꯜꯅ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯅ ꯂꯥꯎꯅꯔꯛꯄ ꯑꯗꯨꯗ ꯍꯥꯏꯔꯤ, ꯍꯥꯏ, ꯇꯨꯃꯤꯟꯅ ꯂꯩꯅꯧ꯫ ꯑꯌꯨꯛ ꯑꯁꯤꯗ ꯅꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯁꯦ ꯌꯥꯝꯅ ꯐꯖꯗꯦ꯫ ꯍꯩꯃꯧ ꯑꯍꯜ, ꯇꯣꯛꯑꯣ ꯅꯪꯁꯨ꯫ ꯀꯩꯅꯣ ꯏꯃꯥ? ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯑꯇꯝꯅꯅ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯅꯪꯉꯣꯟꯗ ꯑꯇꯝꯅꯅ ꯍꯥꯏꯕ ꯅꯠꯇꯦꯅꯦ꯫ ꯂꯥꯎꯅꯒꯅꯨ, ꯅꯈꯣꯏ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯩ꯫ ꯅꯈꯣꯏꯒꯤ ꯅꯊꯧꯗꯨ ꯑꯗꯨꯝ ꯇꯧꯅꯖꯔꯨꯆꯣ꯫ ꯍꯩꯃꯧ ꯑꯍꯜ, ꯅꯪꯅ ꯁꯨꯃꯥꯡ ꯀꯥꯏꯁꯦ ꯋꯥꯏ ꯇꯩꯊꯣꯛꯎ, ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯇꯧ꯫ ꯑꯩꯉꯣꯟꯗꯒ ꯍꯥꯏꯕꯤꯔꯛꯀꯅꯨ, ꯅꯃꯧ ꯅꯨꯄꯤ ꯌꯥꯏꯃꯁꯤꯗ ꯑꯣꯏꯅ ꯍꯥꯏꯕꯤꯌꯨ꯫ ꯑꯌꯤꯡꯕꯤꯅ, ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯉꯝꯖꯔꯣꯏ꯫ ꯃꯁꯤ ꯅꯪꯒꯤ ꯅꯊꯧꯅꯦ, ꯅꯪ ꯇꯧꯅ꯫ ꯅꯪꯅ ꯇꯧꯕꯗꯤ ꯀꯔꯤ ꯀꯥꯏꯕ? ꯑꯩꯗꯤ ꯀꯔꯤꯒꯤ ꯇꯧꯗꯣꯏꯕ? ꯇꯧꯔꯣꯏ ꯑꯩꯗꯤ꯫ ꯇꯧꯗ꯭ꯔꯗꯤ ꯐꯔꯦ ꯀꯩꯅꯣ, ꯑꯩꯁꯨ ꯇꯧꯔꯣꯏ꯫ ꯌꯥꯝꯅ ꯇꯣꯏꯅ ꯂꯧꯇꯥꯅꯩ, ꯌꯥꯝꯅ ꯇꯣꯏꯅ ꯈꯠꯅꯩ, ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯍꯥꯏꯕꯗꯣ ꯅꯣꯡꯃꯇ ꯍꯦꯛ ꯌꯥꯎꯗ꯭ꯔꯦ꯫ ꯇꯣꯟꯗꯣꯟꯕ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯍꯧꯒꯠꯇꯨꯅ ꯃꯄꯥꯜꯗ ꯐꯠ ꯊꯣꯛꯂꯛꯏ꯫ ꯃꯇꯩꯃ ꯑꯅꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏ, ꯌꯨꯝꯁꯤꯗ ꯍꯨꯏ ꯑꯃꯒ ꯍꯧꯗꯣꯡ ꯑꯃꯒ ꯂꯣꯏꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯍꯨꯏ ꯍꯧꯗꯣꯡ ꯐꯥꯎꯕ ꯍꯧꯖꯤꯛꯇꯤ ꯈꯠꯅꯕ ꯇꯜꯂꯦ ꯍꯥꯏꯅ ꯈꯠꯅꯗ꯭ꯔꯕꯅꯤ꯫ ꯀꯔꯤ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯇꯧꯖ ꯁꯥꯔꯤꯅꯣ ꯈꯪꯗꯦ꯫ ꯑꯌꯤꯡꯕꯤꯅ ꯍꯥꯏ, ꯍꯣꯏ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯅꯇꯩꯃ ꯁꯛ ꯐꯖꯕꯤꯁꯦ ꯃꯑꯣꯡ ꯑꯃ ꯇꯧꯏꯅꯦ꯫ ꯃꯕꯨꯛ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯤꯌꯦ, ꯃꯆꯤꯜ ꯑꯁꯤꯁꯨ ꯑꯣꯈꯥꯛꯅ ꯊꯤ꯫ ꯃꯁꯤꯗ ꯔꯥꯙꯦꯅ, ꯍꯦ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯣ? ꯃꯕꯨꯛ ꯐꯠꯇꯦ, ꯃꯆꯤꯟ ꯊꯤ ꯍꯥꯏꯕꯅꯤ꯫
ꯑꯆꯨꯝꯕ ꯍꯥꯏꯕꯁꯤꯗ ꯁꯥꯎꯅꯤꯡꯂꯤꯕ ꯀꯥꯏꯅ ꯍꯥꯏꯕꯗꯨꯔꯣ? ꯅꯪꯅꯦ, ꯅꯪ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯍꯧꯔꯤ. ꯅꯣꯡꯃꯗꯤ ꯅꯪ ꯑꯩꯒꯤ ꯈꯨꯠꯇ ꯁꯣꯏꯔꯣꯏꯀꯣ? ꯂꯩꯃꯍꯜꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯉꯥꯡꯅꯔꯅꯨ ꯂꯥꯎꯅꯔꯅꯨ ꯌꯥꯔꯦ ꯍꯥꯏꯕꯅꯤꯅꯦ. ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯩ ꯀꯔꯤꯒꯤꯅꯣ? ꯅꯪꯅ ꯑꯃꯨꯛ ꯁ꯭ꯋꯥꯏꯗ ꯊꯣꯛꯂꯛꯇꯨꯅ ꯘꯤ ꯑꯃꯨꯛ ꯍꯩꯖꯤꯜꯂꯔꯤꯕ? ꯆꯠꯂꯨ ꯅꯪꯁꯨ. ꯑꯌꯤꯡꯕꯤꯅ ꯂꯩꯀꯥꯏ ꯀꯣꯏꯗꯨꯅ ꯋꯥꯔꯦꯝ ꯉꯥꯡꯕ ꯊꯦꯡꯂꯝꯂꯅꯤ. ꯆꯥꯛ ꯆꯥꯅꯕ ꯊꯣꯡꯕꯤꯔꯨꯔꯒꯦ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯐꯠ ꯆꯪꯈꯤ ꯔꯥꯙꯦꯅ. ꯍꯩ, ꯅꯪ ꯅꯈ꯭ꯌꯥꯠꯇꯣ ꯁꯦꯠꯂꯨꯔꯥ? ꯑꯩꯕꯨ ꯋꯥꯔꯦꯝ ꯉꯥꯡꯕꯤ ꯀꯥꯏꯅ. ꯋꯥꯔꯦꯝ ꯉꯥꯡꯂꯤꯕꯗꯤ ꯅꯪꯅꯤꯅꯦ. ꯅꯪ ꯅꯁꯥꯅ ꯈꯪꯖꯧꯅꯦ. ꯂꯩꯃꯍꯜꯅ ꯍꯩ, ꯅꯪ ꯑꯃꯁꯨ ꯌꯥꯔꯦ. ꯀꯔꯤ ꯅꯨꯄꯤꯅꯣ ꯈꯪꯗꯦꯅꯦ ꯃꯁꯤꯕꯣ. ꯍꯧꯖꯤꯛꯁꯦ ꯑꯌꯨꯛꯅꯦ, ꯑꯌꯨꯛ. ꯅꯊꯧ ꯇꯧꯔꯁꯨ ꯆꯠꯂꯨ. ꯔꯥꯙꯦꯁꯨ ꯆꯪꯈ꯭ꯔꯤ. ꯂꯩꯃꯍꯜꯅ ꯍꯥꯏꯖꯩ, ꯀꯔꯝ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯩ ꯇꯧꯔꯤꯁꯦ. ꯅꯣꯡꯃꯗꯤ ꯃꯈꯣꯏ ꯑꯅꯤꯁꯦ ꯃꯁꯝ ꯐꯣꯏꯅꯔꯛꯄꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤꯀꯣ. ꯇꯣꯟꯗꯣꯟꯕꯅ ꯍꯥꯏ. ꯏꯃꯥ, ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯃꯑꯣꯡ ꯑꯃꯗꯤ ꯇꯧꯔꯦꯀꯣ. ꯌꯥꯔꯔꯣꯏꯕ ꯁꯤꯗꯤ. ꯍꯧꯖꯤꯛꯅ ꯈꯔ ꯑꯃꯨꯛ ꯐꯔꯤ. ꯍꯌꯦꯡ ꯅꯪꯅ ꯅꯨꯄꯤ ꯑꯃꯨꯛ ꯊꯤꯔꯀꯥꯟꯗꯅꯤꯁꯦ ꯀꯨꯝꯍꯩꯁꯦ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯛꯇꯣꯏꯁꯦ. ꯏꯇꯩꯃ ꯑꯅꯤꯒꯤ ꯃꯇꯧꯁꯤ ꯎꯕꯗ ꯅꯨꯄꯤꯒ ꯊꯤꯗꯧꯕ ꯇꯜꯂꯕꯅꯦ ꯏꯃꯥ. ꯑꯁꯨꯛ ꯌꯥꯝꯅ ꯃꯆꯜ ꯊꯤꯕ ꯏꯇꯩꯃꯅꯤ. ꯅꯨꯄꯤꯒ ꯄꯦꯜꯂꯦ ꯈꯥꯔꯦꯗ ꯑꯩ. ꯅꯪꯁꯨ ꯍꯧꯖꯤꯛꯇꯤ ꯑꯗꯨꯃꯥꯏꯅ ꯄꯪꯍꯥꯏꯗ ꯍꯦꯛ ꯍꯥꯏꯔꯤꯕꯅꯤ. ꯍꯌꯦꯡ ꯅꯪꯅ ꯄꯨꯔꯛꯄ ꯅꯨꯄꯤꯗꯨꯅ ꯅꯇꯩꯃ ꯑꯅꯤꯁꯤꯗꯒꯤ ꯈꯨꯗꯨꯞ 10 ꯍꯦꯜꯂꯛꯄꯔꯁꯨ ꯈꯪꯄꯣꯟꯇꯦ. ꯍꯦꯔꯣꯏꯃ, ꯏꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯋꯥꯉꯥꯡꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯥ? ꯌꯦꯡꯉꯨꯗ ꯍꯦꯟꯕ ꯍꯦꯟꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯉꯣꯕ. ꯅꯃꯥ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯊꯣꯛ ꯇꯥꯔꯛꯂꯗꯧꯅꯤ. ꯌꯥꯔꯦꯇꯣ, ꯑꯁꯤꯕꯨ ꯋꯥꯅꯤ ꯀꯥꯏꯅ. ꯑꯗꯨꯏ ꯁꯔꯨꯛ ꯂꯩꯔꯤꯕ ꯅꯃꯧ ꯅꯨꯄꯤ ꯑꯅꯤꯁꯦ ꯍꯥꯟꯅ ꯋꯥꯔꯛꯅꯕ ꯍꯣꯠꯅꯧ. ꯃꯈꯣꯏ ꯑꯅꯤꯕꯨ ꯋꯥꯔꯛꯄ? ꯃꯈꯣꯏ ꯑꯅꯤꯁꯤꯅ ꯁꯥ ꯁꯟꯃꯛ ꯑꯣꯏꯔꯝꯂꯕꯗꯤ ꯁꯥꯖꯩ ꯑꯃ ꯄꯥꯏꯔꯒ ꯀꯟꯗꯅ ꯋꯥꯔꯛꯄ ꯌꯥꯕ. ꯑꯗꯨꯁꯨ ꯅꯠꯇꯕꯅꯤꯅ ꯏꯃꯥ ꯎꯄꯥꯏꯒ ꯂꯩꯇꯦ. ꯇꯣꯟꯗꯣꯟꯕꯅ ꯃꯈꯣꯜꯗꯨ ꯈꯔ ꯇꯞꯊꯗꯨꯅ, ꯏꯃꯥ, ꯏꯇꯩꯃ ꯑꯍꯜꯁꯦ ꯃꯆꯤꯟ ꯌꯥꯝꯅ ꯊꯤꯗ. ꯃꯥꯒꯤ ꯄꯥꯎ ꯑꯩꯅ ꯇꯥꯕ ꯂꯩꯔꯕꯅꯤ. ꯏꯇꯥꯎ ꯍꯦꯝꯕꯨ ꯍꯣꯏꯒꯤ ꯃꯇꯩꯃꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯁꯤꯜꯂꯒ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯍꯥꯏꯅꯕ ꯃꯥꯜꯂꯤꯅꯦ. ꯍꯩ, ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯅꯪ ꯇꯥꯔꯨꯅꯨꯀꯣ. ꯉꯥꯡꯁꯨ ꯉꯥꯡꯉꯨꯅꯨ. ꯅꯇꯩꯃꯁꯦ ꯇꯥꯔꯗꯤ ꯅꯪꯕꯨ ꯍꯥꯠꯄꯤꯒꯦ ꯍꯥꯏꯅꯤ. ꯀꯩꯒꯤ ꯍꯥꯠꯇꯣꯏꯕ? ꯐꯠꯇꯦꯕꯨ ꯐꯠꯇꯦ ꯍꯥꯏꯕꯅꯤ ꯀꯩꯅꯣ. ꯑꯩꯈꯣꯏꯗꯤ ꯃꯌꯦꯛꯇ ꯉꯥꯡꯅꯤ. ꯏꯇꯩꯃ ꯑꯅꯤꯁꯤ ꯌꯦꯡꯅꯕꯗ ꯏꯇꯩꯃ ꯌꯥꯏꯃꯁꯤꯗꯤ ꯈꯔ ꯐꯩꯀꯣ. ꯌꯥꯔꯦ, ꯉꯥꯡꯂꯅꯨ ꯍꯥꯏꯋꯥꯅꯤ ꯅꯪꯕꯨ. ꯏꯃꯧ ꯑꯅꯤꯁꯤꯕꯨ ꯉꯥꯡꯅꯒꯗ꯭ꯔꯥ? ꯏꯆꯥ 3 ꯉꯥꯡꯅꯒꯗ꯭ꯔꯥ? ꯑꯩ ꯋꯥꯈꯜ ꯇꯥꯗꯦ ꯇꯧꯔꯤꯁꯦ. ꯍꯩ, ꯅꯃꯥꯏ ꯅꯃꯤꯠꯇꯨ ꯇꯥꯊꯣꯛꯎꯔ ꯆꯠꯂꯨ. ꯅꯨꯡꯊꯤꯜꯅꯤ. ꯇꯣꯟꯗꯣꯟꯕꯅ ꯍꯦꯝꯕꯒꯤ ꯅꯥꯛꯇ ꯆꯠꯂꯤ. ꯍꯦꯝꯕꯗꯤ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯇꯣꯟꯗꯣꯟꯕꯅ ꯆꯪꯁꯤꯟꯗꯨꯅ, ꯏꯇꯥꯎ, ꯍꯦꯝꯕ, ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯅꯤ ꯌꯦꯡꯉꯨꯅꯦ. ꯏꯇꯥꯎ, ꯇꯥꯔꯕ꯭ꯔꯣ? ꯍꯧꯒꯠꯂꯣ, ꯍꯧꯒꯠꯂꯣꯕ. ꯇꯥꯔꯕꯣ ꯅꯪꯕꯣ? ꯑꯁꯨꯝꯅ ꯍꯧꯗꯣꯛꯂꯛꯄꯗꯒꯤ ꯍꯦꯝꯕ ꯃꯤꯀꯞ ꯊꯣꯛꯂꯛꯏ. ꯇꯣꯟꯗꯣꯟꯕ ꯎꯔꯗꯨꯅ, ꯅꯪ ꯂꯥꯏꯔꯣ ꯏꯇꯥꯎ. ꯐꯝꯃꯣ. ꯐꯝꯕ ꯅꯠꯇꯦ. ꯑꯩꯈꯣꯏꯅꯤ ꯀꯩ ꯍꯥꯏꯅꯈꯤꯒꯦ? ꯍꯧꯒꯠꯂꯣ. ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯀꯔꯤ ꯍꯥꯏꯅꯈꯤꯒꯦꯅꯦ? ꯅꯪꯗꯤ ꯀꯩꯅꯣꯝꯅꯤꯅꯦ. ꯑꯩꯈꯣꯏꯅꯤ ꯉꯁꯤ ꯀꯔꯤ ꯍꯥꯏꯅꯈꯤꯒꯦ? ꯑꯩ ꯀꯥꯎꯔꯦ. ꯉꯔꯥꯡꯇ ꯍꯥꯏꯅꯈ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩ ꯀꯥꯎꯔꯦ. ꯀꯩ ꯋꯥꯅꯣ? ꯊꯥꯗꯣꯏꯗꯣ ꯑꯝꯇ ꯎꯅꯔꯨꯁꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯋꯥꯈꯜ ꯂꯥꯛꯇꯨꯅ, ꯑꯣ, ꯑꯩꯗꯤ ꯀꯥꯎꯔꯨꯔꯦꯗꯅ. ꯀꯥꯎꯅꯤ ꯅꯪꯗꯤ, ꯀꯥꯎꯅꯤꯕ. ꯅꯪꯅ ꯀꯥꯎꯗ꯭ꯔꯤꯁꯦ ꯇꯨꯝꯕꯁꯤ ꯈꯛꯇꯅꯤ. ꯍꯧꯒꯠꯂꯣ ꯌꯥꯔꯦ, ꯊꯦꯡꯉꯦ. ꯑꯁ, ꯉꯜꯂꯤ ꯀꯩꯅꯣ. ꯅꯨꯄꯤ ꯎꯅꯕꯕꯨ ꯍꯧꯖꯤꯛꯇꯒꯤ ꯍꯦꯛꯇ ꯆꯠꯀꯦ ꯍꯥꯏꯔꯣ? ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯆꯠꯁꯤ. ꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯐꯝꯈꯣ. ꯑꯃꯨꯛ ꯐꯝꯗꯨꯅ ꯂꯩꯈꯤꯗꯣꯏꯕ ꯍꯧꯖꯤꯛꯁꯦ? ꯉꯥꯏꯍꯥꯛꯇꯪ ꯐꯝꯕꯗ ꯅꯪ ꯁꯤꯔꯗ꯭ꯔꯥ? ꯀꯩꯅꯣꯅꯦ, ꯐꯝꯃꯨ ꯁꯤꯗ. ꯑꯩ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯒꯤ ꯀꯣꯛ ꯉꯥꯎꯋꯦꯕ. ꯅꯪ ꯁꯤꯗꯤꯕꯀꯣ. ꯍꯥꯏꯔꯒ ꯐꯃꯨꯡꯗ ꯐꯝꯊꯩ. ꯑꯗꯨꯒ ꯃꯈꯥ ꯇꯥꯏ. ꯍꯧꯒꯠꯂꯣ ꯌꯥꯔꯦ. ꯑꯃꯨꯛ ꯊꯦꯡꯈꯤꯅꯤ. ꯍꯣꯔꯦꯟ ꯅꯨꯄꯤ ꯃꯥꯅ ꯍꯥꯟꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯗꯤ ꯑꯩ ꯆꯪꯁꯤꯟꯕ ꯏꯀꯥꯏꯅꯤ. ꯏꯁ, ꯌꯥꯝꯅ ꯏꯀꯥꯏ ꯊꯤꯒꯟꯕꯅꯤꯀꯣ. ꯑꯗꯨꯏ ꯋꯥ ꯅꯠꯇꯦ. ꯈꯔ ꯉꯟꯅ ꯆꯠꯂꯒ ꯈꯔ ꯉꯟꯅ ꯍꯜꯂꯛꯄꯅ ꯐꯩꯗꯅ. ꯍꯣꯏꯅꯦ, ꯑꯩ ꯍꯧꯒꯠꯂꯒꯦ. ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯇꯥꯂꯛ ꯑꯁꯤꯗꯅꯤ ꯌꯨꯝꯒꯤ ꯅꯥꯀꯜꯗ ꯂꯩꯕ ꯏꯪꯈꯣꯜ ꯑꯗꯣꯝꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯍꯦꯛ ꯇꯥꯔꯛꯏ. ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯇꯣꯟꯗꯣꯟꯕ ꯃꯨꯟꯅ ꯑꯣꯏꯅ ꯇꯥꯁꯤꯜꯂꯤ. ꯈꯣꯟꯖꯦꯜꯗꯨ ꯀꯅꯥꯒꯤꯅꯣ ꯍꯥꯏꯅ ꯐꯥꯅꯕ ꯃꯍꯥꯛ ꯍꯣꯠꯅꯔꯛꯏ. ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ. ꯈꯪꯗꯦ ꯇꯧꯔꯤꯁꯤ. ꯇꯣꯉꯥꯟꯅ ꯑꯣꯏꯅ ꯑꯗꯨꯝ ꯆꯥꯔꯁꯤꯔ ꯍꯥꯏꯅ ꯈꯜꯂꯤꯕ. ꯃꯈꯣꯏꯒ ꯑꯗꯨꯝ ꯆꯥꯛꯈꯨꯝ ꯄꯨꯜꯂꯒ ꯃꯈꯣꯏꯒ ꯑꯗꯨം ꯏꯇꯠ ꯇꯠꯇꯅ ꯂꯥꯎꯅꯗꯨꯅ ꯂꯩꯅꯕꯅꯤ. ꯃꯈꯣꯏꯒ ꯂꯥꯎꯅꯕꯗ ꯏꯌꯥꯁꯦ ꯀꯣꯡꯒꯣꯜ ꯕꯤꯔꯤ ꯀꯥꯔꯕꯅꯤ. ꯊꯕꯥ, ꯅꯪꯁꯨ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ? ꯃꯔꯣꯏ ꯍꯦꯛꯂꯤꯕ ꯊꯕꯥꯅ ꯃꯔꯣꯏ ꯍꯦꯛꯂꯤꯕꯗꯨ ꯇꯣꯛꯇꯨꯅ ꯃꯅꯥꯛꯇ ꯐꯝꯂꯤꯕ ꯔꯥꯙꯦꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯌꯥꯔꯦ ꯀꯩꯅꯣ, ꯅꯍꯥꯟꯅ ꯇꯣꯉꯥꯟꯅ ꯆꯥꯕ ꯌꯥꯔꯦꯅ.
ꯀꯣꯛ ꯆꯥꯔꯣꯏ ꯏꯕꯦꯝꯃ ꯑꯗꯨꯝ ꯃꯈꯣꯏꯒ ꯆꯥꯛꯈꯨꯝ ꯄꯨꯜꯂꯒ ꯂꯩꯔꯒ ꯅꯪꯒꯤ ꯀꯔꯤ ꯀꯥꯟꯅꯕꯅꯣ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯂꯩꯔꯤꯕꯤ ꯏꯅꯥꯎ ꯌꯥꯏꯃꯗꯨꯅ ꯃꯁꯛ ꯅꯨꯡꯁꯤꯗꯕꯅꯤ ꯃꯥꯒꯤ ꯃꯁꯛꯇꯣ ꯎꯅꯤ ꯈꯟꯕꯗ ꯑꯩꯁꯦ ꯇꯤꯟꯕꯤ ꯍꯧꯔꯕꯅꯤ ꯌꯦꯡꯅꯤꯡꯗꯕꯅ ꯃꯁꯛꯇꯣ ꯇꯣꯉꯥꯟꯅ ꯊꯣꯛ ꯆꯥꯊꯣꯛꯂꯒ ꯋꯥꯏ ꯁꯪꯅ ꯏꯇꯩ ꯏꯅꯥꯎ ꯈꯛꯇ ꯂꯩꯕꯅ ꯐꯅꯤ ꯍꯥꯏꯅ ꯈꯜꯂꯕ ꯇꯣꯟꯗꯣꯟꯕꯅ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯤ ꯃꯇꯩ ꯃꯔꯥꯗꯦꯅꯤ ꯍꯥꯏꯕ ꯑꯗꯨꯃꯛ ꯈꯪꯂꯤ ꯍꯦꯟꯕꯅ ꯏꯇꯥꯎ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯃꯪꯒꯤꯗꯨꯅ ꯀꯩꯗꯧꯔꯒꯦ ꯅꯈꯣꯏꯗ ꯑꯩꯈꯣꯏ ꯏꯇꯩꯃ ꯑꯍꯜꯗꯨ ꯂꯥꯛꯄ ꯃꯥꯜꯂꯤ ꯃꯥꯅ ꯉꯥꯡꯕ ꯋꯥ ꯇꯥꯏ ꯂꯥꯛꯑꯝꯒꯅꯤ ꯑꯩꯈꯣꯏ ꯏꯇꯩꯃꯒ ꯌꯥꯝꯅ ꯆꯥꯟꯅꯖꯕꯅꯤ ꯇꯣꯉꯥꯟꯅ ꯆꯥꯕꯒꯤ ꯋꯥ ꯀꯥꯏꯁꯨ ꯄꯟꯕꯒꯨꯝꯅ ꯇꯧꯔꯤꯅꯤ ꯊꯕꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯍꯣ ꯆꯥꯋꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯃꯤꯒꯤ ꯈꯜꯂꯨꯕ ꯍꯧꯅꯗꯦ ꯑꯩꯈꯣꯏ ꯏꯁꯥ ꯏꯁꯥꯇ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ ꯍꯣꯠꯅꯔꯒ ꯂꯣꯏꯔꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅꯤ ꯇꯣꯉꯥꯟꯅ ꯆꯥꯔꯕꯗꯤ ꯆꯥꯅꯤꯡꯕ ꯏꯟꯁꯥꯡ ꯑꯃ ꯂꯩꯔꯁꯨ 이따이 이나우 ꯈꯛꯇ ꯆꯤꯔꯤ ꯊꯣꯡꯂꯒ ꯍꯥꯎꯅ ꯆꯥꯕ ꯌꯥꯔꯅꯤꯗꯅ ꯆꯨꯝꯗꯣꯏꯅꯤ ꯅꯪꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯔꯥꯙꯤꯌꯥ ꯑꯩꯁꯨ ꯇꯣꯉꯥꯟꯅ ꯆꯥꯔꯁꯤꯔ ꯀꯥꯏꯅ ꯈꯜꯂꯤꯕꯅꯤꯀꯣ ꯅꯪꯁꯨ ꯑꯗꯨꯃꯥꯏꯅ ꯈꯟꯕ꯭ꯔꯥ ꯈꯜꯂꯤꯕꯅꯤ ꯍꯦꯟꯕꯅ ꯅꯣꯏꯅ ꯇꯩꯃꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯑꯩꯈꯣꯏ ꯇꯩꯃꯁꯨ ꯂꯥꯏꯅꯥ ꯑꯁꯤ ꯌꯧꯔꯛꯈ꯭ꯔꯦꯅꯦ ꯃꯥꯁꯨ ꯇꯣꯉꯥꯟꯅ ꯆꯥꯕ ꯀꯥꯏꯅ ꯃꯥꯟꯅꯖꯩꯗ ꯀꯣꯟꯊꯣꯛꯅ ꯑꯁꯨꯛ ꯃꯥꯟꯅꯖꯕ ꯃꯣꯏ ꯑꯅꯤꯁꯦ ꯄꯨꯜꯂꯒ ꯍꯦꯛ ꯊꯝꯕ ꯅꯨꯄꯤ ꯃꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯃꯈꯣꯏꯒꯤ ꯄꯨꯛꯆꯦꯜ ꯑꯁꯤꯅꯤ ꯑꯩꯅ ꯉꯛꯂꯤꯕꯁꯤ ꯊꯕꯥꯅ ꯑꯃꯨꯛ ꯇꯣꯉꯥꯟꯅ ꯆꯥꯔꯒꯦ ꯍꯥꯏꯕꯗꯤ ꯈꯟꯕ ꯑꯗꯨꯗ ꯑꯩꯈꯣꯏ ꯍꯦꯝꯕꯁꯨ ꯅꯨꯄꯤ ꯊꯤꯗ꯭ꯔꯤ ꯂꯥꯡꯂꯦꯟꯁꯨ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤ ꯄꯨꯟꯅ ꯆꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤꯕꯅꯤꯅ ꯍꯦꯔꯥ ꯅꯪꯁꯨ ꯄꯪꯃꯜꯂꯤ ꯃꯈꯣꯏꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯅꯗ꯭ꯔꯤ ꯐꯥꯎ ꯅꯪ ꯑꯗꯨꯝ ꯃꯈꯣꯏꯒ ꯄꯨꯟꯗꯨꯅ ꯁꯨꯔꯨ ꯅꯩꯗꯨꯅ ꯑꯗꯨꯝ ꯂꯩꯒꯦ ꯍꯥꯏꯕ꯭ꯔꯥꯕ ꯑꯁ ꯑꯩꯁꯨ ꯈꯜꯂꯤꯕꯅꯦ ꯍꯥꯏꯕ ꯅꯪꯒ ꯑꯩꯒ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯌꯥꯝꯅ ꯃꯥꯟꯅꯩ ꯑꯩꯗꯤ ꯈꯪꯗꯦ ꯑꯊꯨꯕ ꯃꯇꯝꯗ ꯇꯣꯉꯥꯟꯅ ꯆꯥꯅꯕ ꯇꯧꯔꯅꯤ ꯄꯨꯟꯁꯤꯁꯦ ꯋꯥꯏ ꯁꯪꯅ ꯍꯤꯡꯕ ꯇꯝꯂꯒꯦ ꯍꯣꯏꯗ ꯀꯩꯗꯧꯋꯤꯒꯦ ꯄꯥꯕꯒ ꯏꯃꯥꯒ ꯃꯈꯣꯏ ꯑꯅꯤꯒ ꯄꯨꯟꯅ ꯃꯔꯥꯏꯅ ꯆꯥꯖꯔꯁꯅꯤ ꯃꯈꯣꯏ ꯇꯥꯆꯧꯒ ꯑꯩꯒꯅ ꯇꯣꯉꯥꯟꯅ ꯑꯃ ꯍꯦꯛ ꯆꯥꯔꯕ ꯑꯩꯗꯤ ꯇꯣꯉꯥꯟꯅ ꯆꯥꯅꯤꯡꯂꯛꯂꯤꯕꯁꯦ ꯐꯅ ꯀꯨꯏꯔꯦ ꯃꯇꯥꯡ ꯑꯃ ꯆꯥꯗꯇꯧꯕꯅꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯁꯣꯏꯗꯅꯕ ꯇꯧꯔꯒꯦ ꯍꯦꯝꯕꯒ ꯇꯣꯟꯗꯣꯟꯕꯒ ꯌꯦꯡꯅꯩ ꯇꯣꯟꯗꯣꯟꯕ ꯅꯨꯄꯤ ꯎꯅꯕ ꯆꯠꯀꯦ ꯀꯥꯏꯅ ꯈꯟꯕꯗꯨ ꯃꯗꯨꯒꯤ ꯏꯍꯨꯜ ꯃꯌꯦꯡ ꯇꯥꯈ꯭ꯔꯦ ꯇꯟꯕ ꯑꯃ ꯐꯥꯎꯔꯤ ꯅꯨꯄꯤ ꯎꯅꯕꯒ ꯆꯠꯇꯧꯕ ꯇꯜꯂꯦ ꯏꯇꯥꯎ ꯑꯩ ꯌꯨꯝ ꯍꯟꯈ꯭ꯔꯒꯦ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯅꯦ ꯑꯩ ꯏꯃꯥꯗ ꯄꯥꯎ ꯇꯝꯂꯨꯒꯦ ꯍꯩ ꯅꯪꯁꯨ ꯇꯝꯂꯨꯅꯨ ꯋꯥ ꯑꯃꯨꯛ ꯌꯥꯝꯅꯅꯕꯅꯤ ꯇꯝꯗꯕ ꯌꯥꯔꯣꯏꯅꯦ ꯏꯇꯥꯎ ꯏꯇꯩꯃꯅ ꯍꯦꯛꯇ ꯃꯅꯤꯡ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯑꯩ ꯆꯠꯂꯒꯦ ꯅꯨꯄꯤꯒ ꯀꯣꯟꯅ ꯎꯅꯔꯒꯦ ꯇꯣꯟꯗꯣꯟꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯅ ꯃꯌꯨꯝꯗ ꯍꯜꯂꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏ ꯃꯥ ꯑꯩꯈꯣꯏ ꯏꯇꯩꯃ ꯑꯍꯜꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯃꯤꯃꯥꯡ ꯊꯣꯛꯄ ꯅꯣꯡꯃꯗꯤ ꯁꯣꯏꯔꯣꯏ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯍꯣꯏꯗ ꯑꯩ ꯆꯠꯂꯨꯕꯅꯤ ꯏꯇꯩꯃ ꯊꯕꯥꯒ ꯃꯈꯣꯏ ꯑꯅꯤ ꯇꯣꯉꯥꯟꯅ ꯆꯥꯅꯕꯒꯤ ꯋꯥꯔꯤ ꯌꯥꯝꯅ ꯁꯥꯟꯅꯍꯧꯏ ꯇꯣꯉꯥꯟꯅ ꯆꯥꯕ ꯍꯥꯏꯕ ꯑꯊꯨꯕ ꯃꯇꯝꯗ ꯆꯥꯔꯅꯤ ꯀꯥꯏꯅ ꯍꯥꯏꯍꯧꯕꯅꯤ ꯀꯅꯥꯒꯤ ꯇꯣꯉꯥꯟꯅ ꯆꯥꯕ ꯃꯗꯨꯒꯤ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯆ ꯃꯀ꯭ꯔꯥꯡꯗꯣ ꯁꯦꯠꯂꯒꯅꯦ ꯄꯣꯂꯥꯡꯈꯣꯛꯇ ꯌꯥꯏꯐꯧ ꯐꯧꯒꯦ ꯑꯣꯏꯗꯧꯕ ꯋꯥ ꯉꯥꯡꯈꯣ ꯏꯃꯥ ꯉꯝꯂꯣꯏ ꯍꯥꯏꯅ ꯈꯜꯂꯤꯔꯕ ꯅꯪ ꯌꯥꯔꯦ ꯇꯣ ꯏꯃꯨꯡꯁꯤꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯒ ꯇꯣꯉꯥꯟꯅ ꯆꯥꯕ ꯀꯥꯏꯅ ꯃꯤꯉꯣꯟꯗꯁꯨ ꯁꯦꯜ ꯀꯣꯛꯊꯣꯛꯅꯕ ꯄꯨꯔꯤꯕꯅꯤ ꯃꯁꯤꯁꯨ ꯁꯤꯡꯕ ꯂꯣꯏꯗ꯭ꯔꯤ ꯁꯦꯜꯗꯨꯗꯤ ꯑꯔꯥꯏꯕꯅꯤꯅꯦ ꯌꯨꯝ ꯃꯆꯥ ꯑꯃꯇꯪ ꯃꯈꯣꯏꯒꯤꯅꯦ ꯍꯥꯏꯗꯨꯅ ꯁꯥꯗꯣꯛꯄꯁꯨ ꯅꯠꯇ꯭ꯔꯤ ꯍꯥꯏꯕꯅꯤꯗ ꯏꯃꯥꯅ ꯈꯟꯕꯅ ꯃꯈꯣꯏꯒꯤ ꯀꯥ ꯃꯆꯥ ꯑꯃꯇꯪ ꯁꯥꯔꯒ ꯃꯇꯝꯗꯨꯗ ꯑꯣꯏꯅ ꯇꯣꯉꯥꯟꯅ ꯆꯥꯖꯁꯅꯨ ꯍꯥꯏꯅ ꯈꯟꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯍꯧꯖꯤꯛꯇꯒꯤ ꯍꯦꯛꯇ ꯉꯥꯏꯉꯝꯂꯛꯇ꯭ꯔꯤꯕꯅꯤꯅꯦ ꯈꯪꯗꯦ ꯍꯥꯏꯕꯤꯔꯤꯕꯁꯤꯅꯤ ꯏꯇꯩꯃ ꯑꯍꯜꯅ ꯇꯣꯉꯥꯟꯅ ꯍꯦꯛ ꯆꯥꯈꯤꯕꯗ ꯏꯇꯩꯃ ꯌꯥꯏꯃꯁꯨ ꯇꯣꯉꯥꯟꯅ ꯆꯥꯒꯦꯅ ꯁꯣꯏꯗꯅ ꯂꯥꯟ ꯇꯧꯔꯛꯀꯅꯤ ꯏꯃꯨꯡꯁꯦ ꯑꯆꯧꯕ ꯂꯥꯟꯐꯝ ꯑꯃꯗꯤ ꯑꯣꯏꯔꯛꯀꯅꯤꯀꯣ ꯏꯃꯥ ꯍꯣꯏꯁꯤ ꯌꯥꯔꯦ ꯅꯨꯄꯥ ꯅꯪꯅ ꯂꯣꯏꯅ ꯎꯗꯨꯅ ꯂꯩꯔꯤ ꯅꯃꯥ ꯑꯩ ꯂꯩꯔꯤ ꯅꯃꯥ ꯑꯩꯒꯤ ꯃꯆꯤꯡꯁꯦ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯅꯃꯥ ꯑꯩ ꯂꯩꯔꯤꯉꯩꯗ ꯃꯈꯣꯏ ꯀꯅꯥꯃꯇꯅ ꯍꯦ ꯇꯣꯡꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯉꯝꯂꯣꯏ ꯍꯦ ꯂꯩꯔꯤ ꯍꯥꯅꯤ ꯇꯣꯡꯇꯣꯏꯁꯦ ꯌꯥꯔꯦ ꯍꯥꯏꯕꯅꯦ ꯅꯪꯕꯨ ꯆꯠꯂꯣ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ ꯍꯥꯏꯕꯤꯔꯤꯕꯁꯤꯅꯤꯀꯣ ꯏꯃꯥ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯂꯩꯃꯍꯜꯅ ꯍꯥꯏꯖꯩ ꯃꯧ ꯌꯥꯝꯕꯁꯦ ꯋꯥ ꯌꯥꯝꯕ ꯖꯥꯠꯅꯤꯀꯣ ꯄꯤꯕꯥ 3 ꯄꯣꯛꯂꯤꯕ ꯂꯩꯃꯍꯜ ꯑꯩ ꯑꯣꯟꯊꯣꯛꯅ ꯃꯊꯥ ꯁꯥꯗꯧꯔꯤ ꯀꯔꯤ ꯇꯣꯉꯥꯟꯅ ꯆꯥꯕ ꯍꯥꯏꯕ ꯄꯟꯗ ꯄꯜꯂꯛꯑꯣ ꯃꯈ꯭ꯌꯥꯠꯇꯣ ꯁꯦꯠꯀꯦꯀꯣ ꯑꯩ ꯈꯔ ꯂꯥꯏꯔ ꯅꯪꯅ ꯍꯧꯔꯛꯏ ꯍꯧꯖꯤꯛꯁꯨ ꯂꯥꯏꯔ ꯅꯪꯂꯤ ꯃꯍꯥꯛ ꯂꯩꯔꯤꯕ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯄꯨꯟꯅ ꯃꯈꯣꯏ ꯂꯩꯔꯤꯕꯅꯤ ꯇꯣꯉꯥꯟꯅ ꯑꯃꯨꯛ ꯆꯥꯕꯒꯤ ꯀꯥ ꯃꯐꯝ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯅꯠꯇꯦ
ꯂꯩꯔꯤꯕ ꯈꯔꯗꯨꯁꯨ ꯑꯣꯟꯊꯣꯛꯅ ꯆꯨꯟꯅ ꯂꯩꯈ꯭ꯔꯕ ꯖꯥꯠꯅꯤ꯫ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯔꯥꯙꯦ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯗꯅ ꯑꯗꯨꯝ ꯂꯩꯁꯤꯟꯕꯅ ꯃꯇꯝ ꯃꯥꯡꯕ ꯇꯥꯔꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯅꯦꯝꯗ ꯑꯁꯨꯝꯅ ꯍꯥꯏ꯫ ꯏꯃꯥ, ꯑꯩ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ, ꯁꯨꯝ ꯇꯥꯟꯅꯁꯦꯅ ꯇꯧꯕ꯫ ꯂꯩꯃꯍꯜ ꯃꯃꯧ ꯅꯨꯄꯤꯒꯤ ꯋꯥꯉꯥꯡ ꯑꯗꯨꯗ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯔꯤ ꯈꯨꯝꯃꯤ꯫ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯏꯃꯥ, ꯋꯥꯁꯦ ꯑꯩꯕꯨ ꯏꯃꯥꯗ ꯍꯥꯏꯗꯕꯗꯤ ꯌꯥꯗ꯭ꯔꯕ꯫ ꯍꯣꯏꯅꯦ, ꯍꯥꯏꯗꯧꯕ ꯋꯥꯗꯣ ꯀꯣꯛꯁꯠ ꯍꯥꯏꯔꯣꯅꯦ꯫ ꯔꯥꯙꯦꯁꯨ ꯊꯣꯛ ꯍꯦꯛꯇ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯆꯥꯅꯨꯄꯥ ꯑꯍꯜꯁꯤꯒ ꯑꯩꯈꯣꯏ ꯑꯅꯤ ꯇꯣꯉꯥꯟꯅ ꯆꯥꯔꯒꯦ ꯍꯥꯏꯒꯦ ꯇꯧꯕ꯫ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯇꯨꯅ, ꯀꯔꯤ? ꯇꯣꯉꯥꯟꯅ ꯆꯥꯔꯒꯦ ꯍꯥꯏꯕ? ꯀꯔꯤꯕ? ꯑꯃꯨꯛꯀ ꯍꯥꯏꯌꯨꯅꯦ꯫ ꯀꯩꯅꯣ, ꯏꯃꯥꯕꯨ ꯅꯅꯥ ꯄꯪꯕ꯭ꯔꯣ? ꯃꯤꯅ ꯍꯥꯏꯁꯦ ꯇꯥꯗ꯭ꯔꯣ? ꯍꯩ, ꯃꯈꯥ ꯇꯥꯅꯣ, ꯁ꯭ꯋꯥꯏꯗ ꯂꯩꯒꯅꯨ, ꯆꯠꯂꯣ, ꯀꯗꯥꯏꯗꯅꯣ ꯆꯠꯂꯣ꯫ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ? ꯑꯩꯒꯤ ꯋꯥꯁꯦ ꯍꯥꯏꯗꯕ ꯌꯥꯗꯕ, ꯑꯗꯨꯒꯤꯅꯦ ꯍꯥꯏꯔꯤꯁꯦ꯫ ꯅꯪ ꯇꯣꯉꯥꯟꯅ ꯌꯥꯝꯅ ꯆꯥꯅꯤꯡꯕ꯭ꯔꯥ? ꯆꯥꯅꯤꯡꯉꯦ꯫ ꯍꯩ, ꯅꯪꯕꯨ ꯅꯀꯣꯛ ꯑꯃ ꯄꯥꯜꯂꯤꯕꯗꯨ ꯚꯪ ꯆꯨꯔꯕ꯭ꯔꯣ? ꯀꯔꯤ ꯋꯥꯈꯜ ꯈꯟꯕꯗꯒꯤꯅꯣ ꯅꯪꯅ ꯇꯣꯉꯥꯟꯅ ꯑꯃꯨꯛ ꯆꯥꯅꯤꯡꯂꯛꯂꯤꯕꯗꯨꯅ? ꯑꯣꯏꯔꯣꯏꯗꯕ ꯋꯥꯗꯣ ꯁ꯭ꯋꯥꯏꯗ ꯌꯥꯝꯅ ꯉꯥꯡꯂꯨꯅꯨ꯫ ꯀꯩꯅꯣꯗ ꯏꯃꯥ, ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯊꯧꯑꯣꯏꯗ꯭ꯔꯤꯔꯣ? ꯑꯣꯏꯔꯣꯏꯗꯕ ꯋꯥ ꯀꯥꯏꯅ, ꯑꯩꯅ ꯍꯥꯏꯁꯦ ꯇꯣꯉꯥꯟꯅ ꯆꯥꯒꯦ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯔꯕꯒꯦ? ꯀꯥꯏꯅꯦ ꯏꯕꯦꯝꯃ, ꯌꯥꯝꯅ ꯀꯥꯏꯅꯦ꯫ ꯍꯧꯖꯤꯛ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯅꯪꯁꯨ ꯍꯦꯟꯗꯣꯛꯅ ꯈꯪꯕ ꯅꯠꯇ꯭ꯔꯣ? ꯏꯃꯨꯡꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯒ ꯃꯈꯣꯏ ꯇꯥꯆꯧꯒ ꯑꯩꯒꯅ ꯇꯣꯉꯥꯟꯅ ꯆꯥꯕꯒ ꯀꯔꯤꯗꯕꯨ ꯃꯔꯤ ꯂꯩꯅꯒꯦ ꯏꯃꯥ? ꯍꯩ, ꯌꯨꯝꯖꯥꯎ ꯑꯁꯤ ꯃꯇꯪꯅꯤ ꯂꯩꯔꯤꯕ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯁꯤꯁꯨ ꯆꯤꯟꯅ ꯂꯩꯔꯤꯕ꯫ ꯅꯪꯅ ꯍꯧꯖꯤꯛꯄꯨ ꯇꯣꯉꯥꯟꯅ ꯆꯥꯒꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯅꯠꯇꯦ, ꯅꯀꯣꯛꯇꯨꯗ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯒ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯅꯤ꯫ ꯀꯩꯅꯣ ꯏꯃꯥ, ꯌꯨꯝꯒꯤ ꯐꯤꯕꯝ ꯅꯥꯇꯩ ꯆꯥꯗꯦ ꯍꯥꯏꯗꯨꯅ ꯃꯤꯔꯥꯡ ꯊꯨꯔꯕ ꯆꯥꯛꯈꯨꯝ ꯑꯃꯟꯕꯁꯤꯗ ꯁꯨꯔ ꯂꯩꯁꯤꯟꯗꯨꯅ ꯁꯧ ꯁꯥꯔꯒ ꯂꯩꯌꯨ ꯍꯥꯏꯕ꯭ꯔꯣ ꯑꯩꯈꯣꯏꯕꯣ? ꯑꯩꯗꯤ ꯃꯗꯨ ꯉꯝꯂꯣꯏ꯫ ꯉꯝꯗ꯭ꯔꯒꯅ ꯀꯗꯥꯏꯗꯅꯣ ꯆꯠꯂꯣ꯫ ꯍꯦꯔ ꯏꯃꯥ, ꯏꯃꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩ ꯇꯥꯒꯦꯅ ꯇꯥꯕꯅꯤ, ꯇꯥꯕ ꯌꯥꯕ ꯋꯥ ꯉꯥꯡꯉꯨꯀꯣ ꯏꯃꯥ꯫ ꯇꯣꯟꯗꯣꯟꯕꯅ ꯊꯣꯛꯂꯛꯇꯨꯅ, ꯏꯇꯩꯃ, ꯏꯃꯥꯅ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯌꯨꯝꯒꯤ ꯐꯤꯕꯝꯁꯦ ꯅꯥꯇꯩ ꯆꯥꯗꯦ ꯍꯥꯏꯕꯅꯤ꯫ ꯈꯔ ꯂꯩꯔꯒ ꯇꯥꯆꯧꯒꯤ ꯀꯥ ꯑꯃ ꯁꯪꯒꯣꯏ ꯑꯁꯣꯝꯗ ꯁꯥꯅꯤ ꯍꯥꯏꯅ ꯈꯟꯅꯔꯤ꯫ ꯃꯗꯨ ꯁꯥꯔꯀꯥꯟꯗ ꯏꯇꯩꯃ ꯍꯣꯏ ꯇꯣꯉꯥꯟꯅ ꯆꯥꯎ ꯍꯥꯏꯕꯅꯤ꯫ ꯏꯁ, ꯁꯥꯁꯨ ꯁꯥꯗ꯭ꯔꯤꯕ, ꯁꯥꯅꯕꯒꯤ ꯃꯔꯨꯁꯨ ꯍꯨꯟꯗ꯭ꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤꯗꯃꯛ ꯈꯟꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯋꯥꯅ ꯂꯩꯈꯤꯗꯣꯏꯕ? ꯉꯝꯂꯣꯏ꯫ ꯀꯔꯤꯒꯤ ꯃꯗꯨ ꯉꯥꯏꯕ? ꯃꯗꯨꯅ ꯀꯣꯟꯅꯩ ꯋꯥꯅꯤ꯫ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯁꯤꯅ ꯍꯧꯖꯤꯛꯀꯤ ꯋꯥ꯫ ꯇꯣꯟꯗꯣꯟꯕꯅ ꯁꯥꯎꯅꯤꯡꯕ ꯑꯃ ꯐꯥꯎꯅ, ꯏꯇꯩꯃ ꯊꯕꯥ ꯍꯣꯏꯗ ꯆꯠꯇꯨꯅ ꯏꯇꯩꯃꯗꯤ ꯌꯨꯝ ꯀꯥꯏꯕꯒꯤ ꯋꯥ ꯃꯌꯥꯝ ꯑꯃꯁꯨ ꯈꯟꯅꯔꯤꯕ ꯑꯣꯏꯔꯦ꯫ ꯇꯣꯉꯥꯟꯅ ꯆꯥꯕ ꯀꯥꯏꯅ, ꯏꯇꯩꯃ, ꯇꯥꯆꯧꯅ ꯐꯨꯔꯗꯤ ꯈꯥꯝꯃꯣꯏꯗꯕꯅꯤ꯫ ꯔꯥꯙꯦꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ, ꯍꯦ ꯑꯉꯥꯡ, ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯈ꯭ꯔꯤꯗꯣ ꯀꯩꯅꯣ? ꯏꯁ, ꯌꯨꯝ ꯀꯥꯏꯕꯒꯤ ꯋꯥ ꯈꯟꯅꯩ ꯀꯥꯏꯅ꯫ ꯈꯟꯅꯔꯤꯕꯗꯨꯗꯤ ꯈꯟꯅꯗ ꯍꯥꯏꯒꯦꯔꯥ ꯏꯇꯩꯃ? ꯀꯔꯤ ꯇꯧꯔꯒ ꯃꯧ ꯃꯁꯦꯜ ꯈꯠꯅꯅꯤ? ꯀꯔꯝ ꯇꯧꯔꯒꯅ ꯏꯃꯨꯡ ꯊꯨꯒꯥꯏꯒꯦ? ꯅꯀꯣꯛ ꯑꯅꯤ ꯆꯨꯡꯁꯤꯅ ꯌꯥꯝꯅ ꯃꯨꯟꯅ ꯈꯟꯅꯔꯤꯗꯨꯗꯤ꯫ ꯑꯁꯦꯡꯕ ꯋꯥꯐꯝ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯉꯥꯡꯂꯛꯄ ꯑꯁꯤꯗ ꯔꯥꯙꯦ ꯁꯥꯎꯁꯤꯟꯅꯗꯨꯅ ꯍꯥꯏ, ꯍꯦ ꯑꯉꯥꯡ, ꯅꯪ ꯅꯆꯤꯟꯗꯣ ꯌꯥꯝꯅ ꯊꯤꯅꯨ꯫ ꯅꯆꯤꯟꯗꯣ ꯌꯥꯝꯅ ꯊꯤꯕ ꯍꯥꯏꯕ꯭ꯔꯕꯨ ꯁꯨꯒꯥꯏꯅꯤꯀꯣ ꯅꯪ꯫ ꯆꯤꯟ ꯊꯤꯔꯤꯕꯗꯤ ꯏꯇꯩꯃ ꯅꯪꯅꯤꯅꯦ, ꯅꯪ꯫ ꯏꯇꯩꯃꯃꯨꯛ ꯃꯆꯤꯟ ꯊꯤꯕ ꯅꯨꯄꯤꯗꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯃꯣꯏꯕꯨ꯫ ꯃꯁꯤ ꯍꯥꯏꯌꯦ ꯃꯁꯤ, ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯍꯦꯛꯇꯒ ꯍꯥꯏꯌꯦ ꯃꯁꯤ꯫ ꯍꯥꯏ ꯇꯥꯕꯅꯤ ꯀꯩꯅꯣ, ꯑꯩꯈꯣꯏꯗꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯗꯨꯗ ꯍꯥꯏꯕꯅꯤ꯫ ꯂꯩꯃꯍꯜꯅ, ꯑꯇꯣꯝꯕ, ꯌꯥꯔꯦ ꯅꯪ, ꯇꯨꯃꯤꯟꯅ ꯂꯩꯔꯣ꯫ ꯃꯗꯨ ꯅꯨꯄꯥ ꯅꯪꯒꯤ ꯋꯥ ꯅꯠꯇꯦ꯫ ꯏꯃꯥ, ꯅꯨꯄꯥꯒꯤ ꯋꯥ ꯅꯠꯇ꯭ꯔꯁꯨ ꯍꯥꯏꯔꯅꯤ ꯑꯩꯗꯤ꯫ ꯑꯁꯤ ꯌꯧꯅ ꯃꯆꯤꯟ ꯊꯤꯕ, ꯏꯀꯥꯏꯒꯦ ꯍꯥꯏꯕꯗꯤ ꯂꯩꯇꯦꯕ꯫ ꯃꯤꯒꯤ ꯌꯨꯝ ꯑꯗꯨꯗ ꯃꯥꯅ ꯆꯠꯇꯨꯅ ꯋꯥꯀꯥꯏ ꯁꯨꯔꯨꯕ꯫ ꯏꯃꯥ ꯊꯥꯒꯣꯏꯅ ꯀꯩ ꯍꯥꯏ? ꯏꯇꯩꯃꯁꯤ ꯃꯈꯣꯏꯗ ꯆꯪꯂꯛꯇ꯭ꯔꯕꯗꯤ ꯐꯔꯅꯤꯗꯀꯣ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯥꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯇꯩꯃꯁꯤꯅ ꯃꯃꯥꯏꯁꯦ ꯏꯀꯥꯏꯕ ꯈꯪꯃꯟꯗ꯭ꯔꯗꯨꯅ ꯑꯗꯨꯝ ꯆꯪꯕꯅꯤ꯫ ꯍꯩ, ꯆꯥꯎꯈꯠꯇꯕ! ꯀꯗꯥꯏꯗꯒꯤ ꯋꯥ ꯃꯌꯥꯝ ꯑꯃꯅꯣ ꯅꯪꯅ ꯄꯨꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯖꯧꯀꯣ ꯅꯪ꯫ ꯃꯧ ꯆꯟꯅꯗꯕꯤ, ꯃꯧ ꯐꯠꯇꯕꯤ, ꯅꯈꯣꯏꯒꯨꯝꯕ ꯃꯤꯁꯤꯗꯤꯅꯦꯀꯣ ꯐꯨꯔꯒ ꯐꯒꯗꯕꯅꯤ꯫ ꯏꯃꯥꯅ ꯉꯝꯒꯗꯕ ꯑꯣꯏꯔꯒꯅ ꯃꯁꯝꯁꯦ ꯍꯦꯛꯇ ꯐꯣꯏꯗꯠꯂꯨ꯫ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯒꯅ ꯑꯩ ꯇꯥꯆꯧꯗ ꯍꯥꯏꯒꯦ, ꯃꯌꯥꯡꯂꯦꯟ ꯑꯄꯥꯛꯄꯁꯤꯗ ꯁꯥꯟꯊꯍꯟꯒꯦ꯫ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯁꯠ ꯆꯪꯈꯤ꯫ ꯔꯥꯙꯦ ꯃꯅꯥꯎꯅꯨꯄꯥꯒꯤ ꯍꯧꯖꯤꯛꯀꯤ ꯋꯥꯍꯩ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏ꯫ ꯏꯁ, ꯀꯌꯥꯗ ꯉꯝꯂꯤꯕ ꯃꯤꯅ ꯌꯦꯡꯕꯅꯤ, ꯑꯁꯨꯛ ꯎꯁꯤꯠꯇꯅ ꯑꯩꯉꯣꯟꯗ ꯉꯥꯡꯕ꯫ ꯑꯩꯁꯦ ꯃꯇꯩꯃ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤ꯫ ꯃꯃꯥꯁꯤꯗ ꯏꯟꯁꯤꯟꯕ, ꯑꯩꯕꯨ ꯁꯝ ꯐꯣꯏꯍꯜꯂꯨ ꯀꯥꯏꯅ ꯍꯥꯏꯕ꯫ ꯃꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤꯀꯣ ꯃꯁꯦ꯫ ꯂꯩꯃꯍꯜꯅ ꯂꯥꯎꯍꯠꯂꯦ, ꯍꯥꯏ, ꯌꯥꯔꯦ, ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦ꯫ ꯅꯪꯒꯤ ꯀꯥꯗ ꯆꯪꯈ꯭ꯔ ꯆꯠꯂꯣ꯫
Mama macha chak ai mana jai ko. Asuk yamna mai chana da bai munga sibu karino. Ai ne ai. Hai. Tumin na lairo haibani. Namidang sida ai bune. Wayam na nganghan ganu ko. Radhe mana haikiba wadu amukka aroiba oina hairami. Sakta na khoi ga punna lairo ba saruk ne. Ai di tonga na chagani. Makhoi ta chauga aiga tonga na chani hairi basini. He. Ai bu ushitaba. Hairaga imungda changki. Lay mahalna mamaw nupibu tanaba mawongda lawi. Hai. Haujik madugi matam nate. Hindi henjilaklabadi. Naklang do shelaga ne. Polang khokta phaugadabani yengu. Akanba wangang sa ngangakdani imung asida ngangnariba sizinariba. Thotpa mengba haibaduma imung asida laytre. Ayingbina chak thongbadu loire. Manembu kawi. Ima, chak loire. Chathoklasi. Tondon babu kawi. Tondon ba, lau he. Chak si sari kanda chahaurasi. Phamthai. Machebu hana kaukrabani. Changlakpa nate amuk phamna kawi. Hoi iche chak loire haibane. Nanadu dadro. Kok changlak chaba yadro. Kyarak hana kauna khwai bano. Manaw nupina kauriba si Radhe tadaba nate dai. Khumloi yauna thawaina khumdribani. Khumloi. Nangna thongba chak inchanga amata ichaningde. Is chabirani he. Chara hengani ei. Makhoi ta chawdu sauji phawbi hek halakte. Hayengdagi hekta tongana chagi tobani. Aigise ma halakpa ngairibani haibanida. Ayingbina haijai. Mashi laktene. Magise tana khumdriba soidana oiramganiba. Manase lepangpangadi phagadabani. Tondon bana hai. Tana khumdriborini daima. Kauranu yari. Magise usitaba ma yauri. Aine ithaki ichini haiduna astum hanbasida. Tasing aibu ushitreba. Lay mahalna. Sidagi lauraga kaudau sharuk. Manakta changlaga oina kaurushu salo. Nungaire niya. Ma mangaire niya. Maharani do mangai kreba. Ko kaururo yare ne. Ayingbi haugatli mapukningda khanjai. Masak sakta si ontokna nungshikidreda. Jak asaba se mayad hiknamgani ko. Nakalda layba pukhamga tengkot kadu paiduna chatli. Tondon baga lay mahalgadi tingak yengduna lehawi. Ayingbi machegi manakda changshilli. Mamay paklang lomda onshinduna hiplibado ui. Tambadi nateba magisi. Aina kaurisi thawaina khumlo yauna khumdribaniba. Sangshilli makhutta pairiba pukham aduga tengkot adugana machegi manakong mapaduda gong hek yeshilli. Radhe khangprek tong khangi. Phan hek chongkhatli. Radhe na hai. He ngang. Kaino nang na tawrise? Kari na haibani nang tawrise? Amuk anira kaubada tadrabadi tawtabani. Asu yamna ibu ushitaba. Nang nasamdo phoyura. Hon nathi bong chana baloye. Chabidaro haibani. Masi haibagisu amuk aibu samphoibige haibra. Chumna hairaga loire. Sumaina tawbabu kanana honabage. Ho chumna haibada aikhoi se chana ibi mabu tabirabro. Kayarakno aina hanjin kauriba po. Tana khumdriba natro. Khumdribani. Khumloi haina sum khumdabani. Oo. Nangna khummoina khumdriba. Aina khumdoktaba. Adadi pharini charurano nathibonga bada charuno. Nangna chana basya khongbalda langshekige. Langse uni langshek chawo. Nangna thongbaga amata ina chagadaba nate. Hayengdagi aikhoi tongana charani. Adudo oina ikhutna thonglaga pene hek chajarege. Kariya tongana chaba haiba. Hoi. Hayengdagi aikhoi tongana charadabani. Is tongana chadoina haiba. Noktum nokningi tawrisi. Kadai waidana khoidi tongana chadawriba. Chadawriba ni kaino. Madugi nangna waw haidi. Yamna chaning lagana sumangdi hek chaw. Hairam laga chakumda changki. Ayingbina manemda hai. Ma, ichen hayengdagi tongana chaw kaina hairiba sibu karino. Iche hoi sibu tongana charadrane. Kanagi tongana chabano. Mana pangangda ngangjariban. Aina haidi ima. Chahandri oidi kok hek bijakro. Maga chakumpun basya ay kok ngawi. Madu yaroi ni bima. Tongana charagana. Kadai waida makhoina chakumoiraga chadoiba. Sumangdara mangoldara amakok hek oihelaga lori kaino. Madu yaba natine nangbo. Asuk yamna chajaninglaba sidi. Maga pullaga. Maga laungnabada ay awaba ama oi. Mana tongana chakradi ay awaba khara phani. Hai adumba wado haino. Mana phana tongana chage haina hairasu yaroi. Haujik madugi matam nati.
ꯇꯣꯟꯗꯣꯟꯕꯅ ꯑꯃꯨꯛ ꯏꯇꯩꯃ ꯑꯩꯒꯤ ꯋꯥꯗꯤ ꯏꯇꯩꯃ ꯑꯍꯜꯒ ꯁꯨꯡꯃꯥꯟ ꯃꯥꯟꯅꯒꯅꯣ ꯁꯤꯅꯤ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯤꯅꯦ ꯁꯤ ꯏꯇꯩꯃ ꯏꯇꯩꯃꯗꯤ ꯏꯇꯩꯃ ꯑꯍꯜꯗꯧꯅ ꯈꯛ ꯇꯧꯒꯅꯨꯀꯣ ꯇꯧꯔꯣꯏꯗ ꯃꯥꯒꯨꯝꯕꯒꯤ ꯄꯨꯛꯆꯦꯜ ꯑꯁꯤꯒꯨꯝꯕꯗꯤ ꯑꯩꯅ ꯃꯇꯧ ꯇꯝꯒꯗꯕ ꯅꯠꯇꯦ ꯑꯩꯅ ꯈꯜꯂꯤꯕꯕꯨ ꯐꯠꯇ꯭ꯔꯤꯕ ꯃꯥꯒꯤ ꯃꯕꯨꯛꯆꯦꯜ ꯑꯁꯦ ꯑꯃꯨꯛꯇꯪ ꯆꯨꯝꯊꯣꯛꯀꯦ ꯁꯤꯅꯤ ꯑꯩꯈꯣꯏ ꯏꯇꯩꯃ ꯑꯍꯜꯁꯦ ꯃꯆꯤꯟꯅ ꯃꯆꯤꯟ ꯊꯤꯔꯤꯕ ꯏꯇꯩꯃ ꯃꯥꯅꯒ ꯏꯇꯩꯃ ꯊꯕꯥꯗ ꯍꯥꯏꯔꯤꯕ ꯊꯤꯔꯤꯕ ꯃꯌꯥꯝ ꯑꯁꯤꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯑꯩꯅ ꯃꯗꯨꯁꯤꯗ ꯍꯦꯛ ꯇꯝꯂꯒ ꯏꯃꯨꯡ ꯀꯥꯏꯗꯣꯏꯕ ꯑꯗꯨꯒꯤ ꯑꯩ ꯇꯝꯖꯗ꯭ꯔꯕꯅꯤ ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯥꯗ ꯍꯩ ꯃꯁꯤꯃꯀꯣ ꯅꯨꯄꯤ ꯋꯥꯅꯤ ꯈꯪꯗꯦ ꯅꯨꯄꯥ ꯋꯥꯅꯤ ꯈꯪꯗꯦ ꯆꯥꯛ ꯆꯥꯔꯤꯕꯗꯣ ꯇꯨꯃꯤꯟꯅ ꯆꯥꯎ ꯍꯣꯏꯗ ꯇꯨꯃꯤꯟꯅ ꯆꯥꯈꯤ ꯑꯌꯤꯡꯕꯤꯁꯨ ꯐꯝꯊꯗꯨꯅ ꯆꯥꯛ ꯇꯨꯃꯤꯟꯅ ꯆꯥꯈꯤ ꯑꯩꯕꯨ ꯆꯤꯟꯊꯤꯕꯤ ꯅꯨꯄꯤ ꯑꯩꯁꯦ ꯆꯤꯟꯊꯤꯕꯤꯅꯦꯕ ꯍꯥꯏꯅꯤꯡꯈꯩ ꯍꯥꯏꯖꯧ ꯑꯩꯒꯤ ꯅꯥꯗ ꯃꯔꯨ ꯑꯃꯠꯇ ꯍꯥꯞꯄꯤꯕ ꯖꯥꯠ ꯅꯠꯇꯦ ꯀꯔꯤ ꯑꯩꯒꯤ ꯃꯥꯌꯣꯛꯇꯁꯨ ꯋꯥ ꯉꯥꯡꯕ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯑꯃꯠꯇ ꯑꯩꯅ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯏꯄꯨꯔꯣꯏꯕꯇꯅꯤ ꯃꯆꯤꯜꯗꯨꯗ ꯉꯥꯡꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯨꯝꯆꯤꯠ ꯑꯗꯨꯅ ꯄꯣꯠꯆꯩ ꯊꯥꯡꯗꯣꯛꯈꯤꯕꯒꯤ ꯀꯥꯆꯤꯟꯗꯨꯗ ꯆꯥꯏꯔꯤꯕꯗꯨ ꯋꯥꯏ ꯁꯤꯠꯇꯣꯛꯏ ꯀꯩꯗꯧꯖꯔꯨꯅꯤ ꯍꯥꯏꯒꯦ ꯃꯈꯣꯏꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯏꯁ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯑꯩꯅ ꯂꯩꯕꯤꯔꯅꯤ ꯑꯁꯤꯅꯦꯕ ꯍꯣ ꯂꯩꯕꯤꯔꯅꯤ ꯌꯥꯝꯅ ꯑꯩꯅ ꯂꯩꯕꯤꯔꯅꯤꯕ ꯃꯁꯛꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯗꯕꯅ ꯅꯤꯡꯊꯦꯝ ꯆꯪꯂꯛꯏ ꯃꯥꯒꯤ ꯅꯨꯄꯤꯅ ꯏꯃꯨꯡꯗꯨꯗ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯔꯗꯨꯅ ꯍꯥꯏ ꯔꯥꯙꯦ ꯀꯩꯅꯣ ꯅꯪꯅ ꯀꯥꯆꯤꯟꯗꯒꯤ ꯄꯣꯠ ꯆꯩꯒ ꯂꯣꯏꯅ ꯂꯧꯊꯣꯛꯑꯒ ꯊꯥꯡꯗꯣꯛꯂꯝꯃꯤꯁꯤꯅ ꯀꯥꯆꯤꯟꯗꯒꯤ ꯄꯣꯠ ꯆꯩ ꯃꯌꯥꯝꯗꯨꯅ ꯀꯗꯣꯝꯗ ꯊꯝꯈ꯭ꯔꯦ ꯏꯃꯨꯡꯗꯨꯗ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯔꯥꯙꯦꯅ ꯈꯨꯝꯃꯤ ꯈꯨꯌꯥꯔꯣꯝꯗ ꯄꯩꯈꯠꯈ꯭ꯔꯕꯅꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯣꯏꯅ ꯍꯣꯟꯗꯣꯛꯏꯕꯕꯣ ꯃꯈꯣꯜꯗꯨ ꯈꯔ ꯇꯞꯊꯗꯨꯅ ꯉꯔꯥꯡ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯍꯜꯂꯛꯈꯤꯕꯗꯨꯗ ꯍꯥꯏꯗ꯭ꯔꯕ ꯁꯨꯝꯗꯧꯕ ꯈꯣꯏꯇꯥꯆꯣ ꯉꯁꯤꯗꯒꯤ ꯍꯧꯖꯤꯛꯇꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯇꯣꯉꯥꯟꯅ ꯆꯥꯔꯗꯕꯅꯤ ꯍꯥ ꯀꯔꯤ ꯇꯣꯉꯥꯟꯅ ꯆꯥꯔꯁꯦ ꯍꯥꯏꯕ ꯔꯥꯙꯦ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯨ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯇꯣꯉꯥꯟꯅ ꯆꯥꯕ ꯀꯥꯏꯅ ꯀꯩꯅꯣ ꯅꯨꯄꯥ ꯑꯩꯅ ꯍꯥꯏꯁꯦ ꯅꯪ ꯋꯥꯈꯜ ꯀꯩꯝꯇ ꯇꯥꯗ꯭ꯔꯣ ꯑꯣꯏꯔꯣꯏꯗꯕ ꯋꯥ ꯉꯥꯡꯒꯅꯨ ꯏꯃꯥꯅ ꯇꯥꯔꯒ ꯅꯪ ꯍꯥꯏꯁꯤꯅꯤ ꯍꯣ ꯑꯩꯗꯤ ꯏꯃꯥꯗ ꯉꯔꯥꯡꯅ ꯍꯥꯏꯖꯈ꯭ꯔꯦ ꯁꯪꯒꯣꯏ ꯅꯥꯀꯜꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯥ ꯃꯆꯥ ꯑꯃ ꯁꯥꯔꯀꯥꯟꯗ ꯇꯣꯉꯥꯟꯅ ꯄꯤꯖꯒꯅꯤ ꯍꯥꯏꯅ ꯏꯃꯥꯅ ꯍꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯍꯜꯂꯛꯀꯦ ꯇꯣꯉꯥꯟꯅ ꯄꯤꯖꯒꯅꯤ ꯍꯥꯏꯅ ꯏꯃꯥꯅ ꯍꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯑꯁꯨꯛ ꯆꯤꯜꯂꯕ ꯀꯥꯁꯤꯗ ꯆꯥꯛꯈꯨꯝ ꯑꯅꯤ ꯊꯣꯛꯄ ꯅꯪꯒꯤꯁꯦ ꯆꯩꯅꯤꯕ ꯊꯕꯛꯅꯤꯀꯣ ꯀꯩꯒꯤ ꯆꯩꯅꯤꯕ ꯊꯕꯛꯅꯣ ꯄꯨꯟꯅ ꯑꯁꯨꯝ ꯂꯩꯕꯁꯦ ꯑꯩ ꯄꯥꯝꯗꯦ ꯑꯩꯁꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯕ ꯇꯥꯏ ꯈꯣꯏꯇꯥꯆꯧ ꯑꯩꯅ ꯍꯥꯏꯁꯦ ꯃꯁꯤꯅ ꯐꯗꯣꯏꯅꯤ ꯃꯁꯤ ꯑꯃꯨꯛꯇ ꯅꯪ ꯌꯥꯎꯋꯣ ꯅꯪꯅ ꯍꯥꯏꯕꯗ ꯏꯃꯥꯅꯗꯤ ꯀꯩ ꯍꯥꯏꯔꯛꯀꯦ ꯀꯩ ꯍꯥꯏꯔꯛꯀꯅꯤꯒꯦ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯌꯦꯠꯇꯣꯏꯒꯦ ꯈꯣꯠꯇꯣꯏꯒꯦ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯌꯥꯔꯣꯏꯌꯦ ꯀꯣꯟꯅ ꯆꯥꯋꯣꯌꯦ ꯑꯗꯨꯅꯦ ꯀꯣꯟꯅ ꯆꯥꯁꯤ ꯇꯣꯉꯥꯟꯅ ꯆꯥꯕꯒꯤ ꯃꯇꯝꯁꯨ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯅꯨꯄꯥ ꯀꯩꯅꯣ ꯃꯤ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯣꯏꯅ ꯌꯥꯎꯋꯣ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯌꯥꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯀꯔꯤꯒꯤꯅꯣ ꯌꯥꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯌꯥꯅꯤ ꯀꯩꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯔꯥꯙꯦ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥ ꯉꯥꯡꯅꯩꯗꯀꯣ ꯈꯪꯗꯦ ꯑꯩꯗꯤ ꯍꯧꯖꯤꯛꯇꯒꯤ ꯍꯦꯛꯇ ꯇꯣꯉꯥꯟꯅ ꯆꯥꯔꯗꯕꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯁꯤꯠ ꯁꯦꯡꯂꯤꯕꯁꯤ ꯂꯣꯏꯔꯒ ꯆꯥꯛꯈꯨꯝꯗꯒꯤ ꯑꯩꯒꯤ ꯀꯣꯜꯂꯤꯛꯁꯤꯡ ꯂꯣꯏꯅ ꯍꯣꯜꯂꯗꯧꯅꯤ ꯍꯣꯏ ꯆꯩꯅꯤꯕ ꯊꯕꯛ ꯌꯥꯝ ꯇꯧꯒꯅꯨꯀꯣ ꯅꯪ ꯑꯩꯅ ꯐꯨꯔꯛꯂꯗꯤ ꯅꯪ ꯐꯤꯕꯝ ꯑꯃ ꯇꯥꯔꯣꯏ ꯅꯪꯒꯤ ꯅꯨꯄꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯅꯪꯒꯤ ꯊꯃꯣꯏꯗꯨꯗ ꯐꯥꯎꯗꯕ꯭ꯔꯣ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯃꯤꯒꯤꯅ ꯃꯥꯏ ꯅꯨꯄꯤꯅ ꯍꯥꯏꯕ ꯂꯣꯏꯅ ꯏꯟꯅꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯃꯤꯒ ꯑꯩꯒꯗꯤ ꯈꯛ ꯃꯥꯟꯅꯔꯣꯏꯅꯦ ꯑꯩꯅ ꯃꯇꯝ ꯆꯥꯅ ꯇꯧꯔꯛꯀꯅꯤ ꯑꯗꯨꯒ ꯑꯩꯗꯤ ꯏꯃꯥꯅ ꯌꯥꯗꯕ ꯊꯕꯛ ꯑꯃꯠꯇꯁꯨ ꯇꯧꯔꯣꯏ ꯁꯨꯝꯈ꯭ꯔꯦꯗꯅ ꯃꯃꯥ ꯑꯁꯤꯗ ꯐꯖꯅ ꯁꯨꯝꯈ꯭ꯔꯦꯕ ꯅꯪꯅ ꯊꯥꯡꯗꯣꯛꯂꯤꯕ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯍꯥꯟꯅꯩ ꯃꯐꯝꯗ ꯑꯃꯨꯛ ꯊꯥꯡꯖꯤꯜꯂꯣ ꯂꯝ ꯍꯦꯟꯕ ꯊꯕꯛ ꯌꯥꯝꯅ ꯇꯧꯒꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯄꯥꯜꯗ ꯊꯣꯛꯈꯤ ꯔꯥꯙꯦꯅ ꯁꯥꯎꯅꯤꯡꯅ ꯀꯩ ꯅꯨꯄꯥꯅꯣ ꯍꯥꯏꯕꯅꯤꯗ ꯃꯁꯤꯕꯨ ꯑꯩ ꯑꯁ ꯌꯥꯝ ꯇꯟꯗꯧꯔꯤꯗ ꯑꯃꯨꯛ ꯐꯨꯒꯦꯅ ꯇꯧꯔꯛꯇꯣꯏꯅꯦꯕ ꯃꯥꯅꯅꯦ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡꯗ ꯍꯣꯏ ꯍꯥꯏꯅ ꯌꯥꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯅ ꯁꯥꯎꯅꯤꯡꯂꯤꯕ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯍꯦꯛ ꯁꯥꯎꯔꯝꯃꯣꯏꯗꯕꯅꯤꯀꯣ ꯇꯣꯟꯗꯣꯟꯕꯅ ꯃꯃꯥꯗ ꯇꯞꯅ ꯍꯥꯏ ꯏꯃꯥ ꯏꯇꯩꯃ ꯑꯍꯜꯁꯤ ꯃꯈꯣꯏ ꯀꯥꯗ ꯄꯣꯠ ꯆꯩꯒ ꯌꯥꯝꯅ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟ ꯇꯧꯕ ꯃꯥꯜꯂꯤ ꯑꯗꯨꯅ ꯀꯔꯤꯒꯤ ꯇꯣꯉꯥꯟꯅ ꯆꯥꯕꯒꯤ ꯃꯥꯜꯂꯤ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯥꯒꯅꯤ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯗꯨꯗꯤ ꯈꯪꯗꯦ ꯍꯧꯖꯤꯛꯁꯨ ꯌꯥꯝ ꯀꯟꯅ ꯁꯤꯠ-ꯁꯦꯡꯍꯧꯔꯤ ꯃꯁꯤꯒꯤ ꯃꯧ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯂꯝ ꯍꯦꯟꯗꯧꯔꯤꯗ ꯇꯧꯒꯅꯨ ꯍꯥꯏꯔꯕꯗꯤ ꯇꯣꯛꯇꯦꯕ ꯌꯥꯝꯅ ꯉꯥꯡꯅꯗꯧꯔꯤꯕ ꯃꯥ ꯑꯃꯨꯛꯇ ꯉꯥꯡꯗꯨꯁꯨ ꯆꯠꯂꯣ ꯃꯁꯤ ꯊꯤꯅ ꯉꯥꯡꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ
ꯑꯩꯅꯗꯤ ꯏꯃꯧꯅꯤ ꯁꯣꯏꯗꯅ ꯋꯥꯈꯜ ꯇꯥꯔꯛꯈꯤꯅꯤ ꯈꯟꯗꯨꯅ ꯇꯞꯅ ꯏꯪꯅ ꯉꯥꯡꯗꯨꯅ ꯂꯥꯛꯄꯅꯤ ꯊꯦꯝꯕꯗ ꯌꯥꯗ꯭ꯔꯕꯗꯤ ꯂꯥꯟ ꯑꯃꯨꯛ ꯇꯧꯕ ꯇꯥꯏꯗꯅ ꯀꯔꯤꯒꯤ ꯇꯣꯉꯥꯟꯅ ꯆꯥꯅꯤꯡꯕ ꯃꯥꯅ ꯌꯥꯝꯅ ꯇꯣꯉꯥꯟꯅ ꯆꯥꯅꯤꯡꯂꯕꯗꯤ ꯃꯄꯥꯝꯗ ꯇꯥꯟꯈꯤꯒꯦꯀꯣ ꯑꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯃꯃꯧ ꯅꯨꯄꯤ ꯑꯍꯜꯒꯤ ꯀꯥ ꯇꯝꯅ ꯆꯠꯂꯤ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯃꯧ ꯅꯨꯄꯤꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯔꯦ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯈ꯭ꯋꯥꯡꯗ ꯃꯦꯠꯇꯨꯅ ꯍꯥꯏ ꯍꯩꯃꯧ ꯑꯍꯜ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯗꯣ ꯄꯣꯠ ꯆꯩꯒ ꯂꯣꯏꯅ ꯊꯥꯡꯗꯣꯛꯂꯒ ꯁꯤꯠ ꯁꯦꯡꯂꯤꯕ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯔꯥꯙꯦ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯂꯩ ꯃꯍꯜꯅ ꯃꯈꯥ ꯇꯥꯏ ꯅꯪ ꯇꯣꯉꯥꯟꯅ ꯌꯥꯝꯅ ꯆꯥꯅꯤꯡꯕ꯭ꯔꯥ ꯍꯩ ꯐꯖꯅ ꯍꯥꯏꯕꯗ ꯌꯥꯅꯁꯤꯀꯣ ꯐꯖꯅ ꯍꯥꯏꯕꯗ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯅꯪꯅꯦ ꯅꯪ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅ ꯍꯥꯏꯒꯅꯨ ꯑꯦ ꯏꯃꯥ ꯁꯨꯝ ꯁꯤꯠ ꯁꯦꯡꯕꯅꯦ ꯑꯩꯗꯤ ꯍꯩ ꯁꯨꯝ ꯁꯤꯠ ꯁꯦꯡꯕꯅꯗꯤ ꯀꯔꯤꯅꯣ ꯑꯁꯨꯛ ꯀꯨꯏꯅ ꯅꯪꯅ ꯌꯨꯝꯁꯤꯗ ꯂꯩꯔꯛꯄ ꯑꯁꯤꯗ ꯑꯁꯨꯃꯥꯏꯅ ꯅꯣꯡꯃꯗ ꯁꯤꯠ ꯁꯦꯡꯈ꯭ꯔꯕ꯭ꯔꯣ ꯑꯣꯏꯗ ꯄꯥꯗꯕ ꯌꯥꯝꯅ ꯉꯥꯡꯒꯅꯨ ꯅꯆꯤꯟꯗꯨ ꯈꯛ ꯊꯤꯒꯅꯣꯕ ꯁꯨꯝ ꯁꯤꯠꯄꯕꯨ ꯌꯥꯗ꯭ꯔꯕꯣ ꯀꯩꯅꯣ ꯏꯃꯥ ꯅꯪꯅ ꯈꯟꯕ ꯋꯥꯈꯜꯕꯨ ꯑꯩꯅ ꯈꯪꯂꯝꯃꯣꯏ ꯍꯥꯏꯅ ꯈꯟꯕꯔꯅꯦ ꯍꯩ ꯌꯥꯝꯅ ꯈꯪꯉꯤꯀꯣ ꯏꯃꯥꯗꯤ ꯌꯥꯝꯅ ꯈꯪꯉꯦꯕ ꯃꯥꯏꯕꯤꯅꯤꯀꯣ ꯃꯁꯤ ꯌꯥꯝꯅ ꯎꯁꯤꯠꯇꯦꯅꯦ ꯃꯁꯦ ꯍꯩ ꯍꯥꯏꯕꯤꯒꯦ ꯇꯥꯎ ꯐꯔꯒꯗꯤ ꯐꯕ ꯅꯃꯥꯅꯤ ꯈꯪꯉꯨ ꯅꯪꯅ ꯁꯤꯗꯩꯁꯤꯗ ꯑꯩꯒꯤ ꯃꯊꯛꯇ ꯍꯥꯏꯅ ꯇꯥꯅꯕ ꯌꯥꯗꯅ ꯇꯣꯉꯥꯟꯅ ꯆꯥꯅꯕ ꯍꯦꯛ ꯍꯣꯠꯅꯔꯕ ꯅꯪꯅꯦ ꯅꯪ ꯑꯛꯁꯝꯗꯨ ꯄꯥꯏꯗꯨꯅ ꯂꯥꯛꯇꯅ ꯏꯟꯒꯗꯕꯅꯤ ꯌꯥꯝꯅ ꯇꯣꯉꯥꯟꯅ ꯆꯥꯅꯤꯡꯂꯕꯗꯤ ꯅꯄꯥꯝꯗ ꯆꯥꯔꯨꯁꯨ ꯔꯥꯙꯦ ꯃꯥꯅ ꯇꯣꯉꯥꯟꯅ ꯆꯥꯒꯦ ꯈꯟꯕ ꯑꯁꯤ ꯃꯄꯨꯔꯣꯏꯕꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯉꯤ ꯃꯄꯨꯔꯣꯏꯕꯅ ꯌꯥꯗꯕ ꯊꯕꯛꯇ ꯃꯥꯅ ꯍꯦꯟꯖꯤꯟꯅ ꯃꯈꯥ ꯇꯥꯅ ꯇꯧꯕ ꯑꯁꯤ ꯁꯣꯏꯗꯅ ꯐꯠꯇꯕ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯉꯤ ꯑꯗꯨꯒ ꯇꯣꯉꯥꯟꯅ ꯆꯥꯅꯤꯡꯕꯒꯤ ꯏꯍꯧ ꯑꯗꯨ ꯍꯜꯂꯦ ꯃꯅꯦꯝꯒꯤ ꯃꯃꯥꯡꯗ ꯍꯥꯏꯕꯗꯤ ꯏꯀꯥꯏꯔꯗꯨꯅ ꯑꯁꯨꯝꯅ ꯑꯣꯏꯅ ꯍꯥꯏ ꯀꯩꯅꯣꯗ ꯏꯃꯥ ꯑꯩꯅ ꯀꯗꯥꯏꯗꯒꯤ ꯇꯣꯉꯥꯟꯅ ꯆꯥꯒꯦꯅ ꯇꯧꯔꯒꯦ ꯆꯩꯔꯥꯎꯕ ꯃꯌꯥ ꯌꯧꯁꯤꯜꯂꯛꯄꯁꯤꯗ ꯑꯩꯗꯤ ꯑꯗꯨꯛ ꯏꯃꯨꯡ ꯑꯁꯦ ꯁꯤꯠ ꯁꯦꯡꯕꯅꯤ ꯃꯁꯤꯕꯨ ꯌꯥꯗ꯭ꯔꯕ꯭ꯔꯣ ꯉꯥꯡꯕ ꯁꯛꯄꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯗꯀꯣ ꯏꯁꯤꯡ ꯂꯤꯠꯇꯦ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦꯕ ꯅꯪ ꯀꯩꯅꯣ ꯏꯃꯥꯒꯤꯁꯤꯕꯨ ꯇꯁꯦꯡꯅ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯕꯤꯔꯤꯕ꯭ꯔꯣ ꯍꯥꯏꯔꯦꯗꯅ ꯑꯩꯗꯤ ꯃꯣꯠꯂꯦꯅ ꯁꯦꯡꯕꯅꯦꯅ ꯗꯣꯟꯗꯣꯟꯕꯅ ꯐꯠ ꯐꯥꯎꯖꯤꯜꯂꯛꯇꯨꯅ ꯍꯩꯗꯀꯣ ꯏꯇꯩꯃ ꯅꯪꯁꯦ ꯂꯤꯂꯥ ꯐꯖꯅ ꯌꯥꯎꯍꯟꯕ ꯌꯥꯅꯤ ꯍꯦ ꯑꯉꯥꯡ ꯅꯪ ꯑꯃꯨꯛ ꯌꯥꯎꯁꯤꯜꯂꯛꯑꯕ ꯇꯣꯉꯥꯟꯅ ꯆꯥꯅꯕ ꯆꯥꯛꯈꯨꯝ ꯑꯣꯏꯅꯕ ꯁꯤꯠ ꯁꯦꯡꯂꯤꯕꯁꯤꯕꯨ ꯊꯣꯛ ꯍꯦꯛ ꯑꯣꯟꯊꯣꯛꯂꯒ ꯆꯩꯔꯥꯎꯕ ꯃꯌꯥꯒꯤ ꯁꯦꯡꯕꯅꯤ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯗꯅ ꯇꯩꯃ ꯅꯪꯒꯤ ꯆꯤꯟꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯈ꯭ꯔꯦꯗ ꯍꯩ ꯃꯍꯥꯄꯥꯄꯤ ꯅꯪ ꯂꯣꯏꯅ ꯈꯪꯉꯣꯅꯦ ꯍꯥ ꯈꯪꯉꯤꯅꯦ ꯏꯇꯩꯃ ꯆꯤꯟꯊꯤꯕꯤ ꯍꯥꯏꯁꯤꯅꯤ ꯅꯆꯤꯟꯗꯨ ꯌꯥꯝꯅ ꯊꯤꯔꯗꯤ ꯇꯥꯆꯧꯗ ꯏꯟꯁꯤꯜꯂꯒ ꯐꯨꯍꯟꯗꯣꯏꯕ ꯔꯥꯙꯦ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏ ꯂꯩ ꯃꯍꯜꯅ ꯃꯆꯥꯅꯨꯄꯥꯗ ꯍꯩ ꯃꯁꯤꯃꯛ ꯀꯗꯣꯝꯗꯩꯅꯣ ꯍꯦꯛꯇ ꯌꯥꯎꯔꯛꯏ ꯃꯁꯤꯗ ꯅꯪꯒꯤ ꯅꯊꯧ ꯀꯔꯤ ꯂꯩ ꯆꯠꯂꯣ ꯀꯗꯥꯏꯗꯅꯣ ꯂꯩꯔꯨꯁꯨ ꯃꯆꯤꯟ ꯊꯤꯕꯕꯨ ꯊꯤ ꯍꯥꯏꯕꯅꯤ ꯏꯃꯥ ꯐꯖꯅ ꯍꯥꯏꯕꯗ ꯌꯥꯔꯛꯇ꯭ꯔꯗꯤ ꯇꯥꯟꯊꯣꯛꯈꯤꯁꯤ ꯏꯃꯨꯡꯁꯦ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯑꯩ ꯄꯥꯝꯃꯦ ꯍꯦ ꯀꯩꯅꯣ ꯅꯪ ꯍꯧꯖꯤꯛꯀꯤ ꯋꯥꯍꯩꯗꯣ ꯇꯥꯟꯊꯣꯛꯄ ꯀꯥꯏꯅ ꯉꯝꯂꯗꯤ ꯇꯥꯟꯊꯣꯛꯎꯅꯦ ꯇꯥꯆꯧꯗ ꯏꯟꯁꯤꯟꯒꯦ ꯍꯥꯏꯔꯝꯂꯒ ꯁꯠꯊꯣꯛꯈꯤ ꯂꯩ ꯃꯍꯜꯅ ꯃꯧ ꯑꯍꯜ ꯅꯪꯅ ꯈꯟꯕ ꯋꯥꯈꯜ ꯅꯪꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯍꯤꯡꯃꯤꯟꯅꯕ ꯍꯥꯏꯕꯁꯤ ꯄꯨꯛꯆꯦꯜ ꯇꯤꯟꯅꯕ ꯍꯥꯏꯕ ꯑꯃ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯄꯨꯛꯆꯦꯜ ꯇꯤꯟꯅꯗ꯭ꯔꯕꯗꯤ ꯂꯩꯃꯤꯟꯅꯕ ꯌꯥꯔꯣꯏ ꯎꯅꯕ ꯈꯨꯗꯤꯡ ꯈꯠꯅꯔꯛꯀꯅꯤ ꯎꯅꯕ ꯈꯨꯗꯤꯡ ꯈꯠꯅꯗꯨꯅ ꯂꯥꯎꯅꯗꯨꯅ ꯂꯩꯔꯒ ꯏꯃꯨꯡ ꯑꯁꯤ ꯀꯔꯝꯅ ꯏꯪꯒꯅꯤ ꯏꯪꯕ ꯂꯩꯇ꯭ꯔꯕ ꯏꯃꯨꯡ ꯑꯗꯨꯅ ꯀꯔꯝ ꯍꯥꯏꯅ ꯆꯥꯎꯈꯠꯄ ꯉꯝꯒꯅꯤ ꯅꯪꯁꯤ ꯃꯧ ꯑꯣꯏꯔꯕꯅꯤ ꯈꯔ ꯂꯩꯔꯕꯗꯤ ꯅꯆꯥ ꯑꯃ ꯌꯥꯎꯒꯦꯁꯨ ꯍꯥꯏꯔꯛꯀꯅꯤ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨ ꯄꯥꯡꯒꯜ ꯀꯜꯂꯤꯉꯩ ꯑꯗꯨ ꯌꯧꯅ ꯅꯋꯥꯡꯒꯅꯨ ꯅꯪꯕꯨ ꯉꯝꯕ ꯃꯤ ꯑꯃꯁꯨ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯃꯇꯝ ꯄꯨꯝꯕꯗ ꯅꯪꯅꯦ ꯈꯛ ꯀꯥꯎꯒꯅꯨꯀꯣ ꯍꯤꯡꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤꯅꯁꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯋꯥꯠ ꯑꯄꯥ ꯑꯐ ꯐꯠꯇ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯌꯨꯝ ꯑꯁꯤ ꯌꯨꯝ ꯑꯃ ꯑꯣꯏꯅ ꯂꯩꯕ ꯉꯝꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤꯀೋ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯥꯅ ꯍꯥꯏꯔꯝꯂꯒ ꯂꯩ ꯃꯍꯜ ꯊꯣꯛꯈꯤ ꯔꯥꯙꯦꯗꯤ ꯃꯁꯥꯗꯨ ꯏꯁꯥꯎ ꯁꯥꯎꯅꯤꯡꯕ ꯑꯃ ꯐꯥꯎꯔꯤ ꯐꯃꯨꯡꯗꯨꯗ ꯐꯝꯊꯩ ꯑꯗꯨꯒ ꯍꯥꯏ ꯀꯔꯤꯒꯤ ꯅꯨꯡꯁꯤꯗꯕ ꯑꯁꯨꯛ ꯁꯛꯇꯥ ꯅꯨꯡꯁꯤꯗꯕ ꯅꯈꯣꯏꯕꯨ ꯑꯩꯅ ꯅꯨꯡꯁꯤꯒꯗ꯭ꯔꯣ ꯅꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯤꯃꯅ ꯂꯩꯔꯤꯕ ꯃꯈꯩ ꯑꯣꯏꯔꯔꯣꯏꯗꯕꯅꯤ ꯃꯈꯣꯏ ꯇꯥꯆꯧꯁꯤꯅ ꯑꯩꯅ ꯍꯥꯏꯕꯗ ꯏꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯈꯪꯒꯗꯕꯅꯤꯀꯣ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯔꯥꯙꯦ ꯃꯊꯃꯣꯏꯅꯨꯡꯗ ꯇꯣꯉꯥꯟꯅ ꯆꯥꯅꯤꯡꯕꯒꯤ ꯋꯥꯈꯜ ꯑꯃ ꯈꯟꯕ ꯇꯥꯔꯕꯁꯨ ꯃꯗꯨ ꯆꯤꯟꯕꯥ ꯊꯣꯛꯅꯗꯤ ꯍꯥꯏꯗꯣꯛꯇ꯭ꯔꯤ ꯃꯇꯥꯡ ꯆꯥꯕ ꯑꯃ ꯌꯦꯡꯂꯒꯦ ꯈꯟꯅ ꯃꯍꯥꯛ ꯂꯩꯈ꯭ꯔꯦ ꯍꯟꯗꯛꯇꯤ ꯋꯥ ꯂꯥꯡꯒꯩ ꯏꯉꯥꯡ ꯉꯥꯡꯗꯦ ꯃꯍꯥꯛ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯅꯦꯝ ꯍꯣꯏꯗ ꯑꯃꯠꯇ ꯑꯣꯏꯅ ꯃꯥꯟꯅꯈꯤꯕꯅ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯅꯦꯝ ꯍꯣꯏꯅ ꯑꯃꯠꯇ ꯑꯣꯏꯅ ꯃꯥꯟꯅꯈꯤꯕꯅ
ꯃꯥꯒꯤ ꯃꯤꯆꯪ ꯂꯩꯇꯕꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯍꯥꯛꯅ ꯑꯗꯨꯝ ꯑꯔꯥꯟꯕ ꯇꯥꯔꯅꯤ ꯍꯥꯏꯕꯁꯨ ꯈꯪꯂꯤ꯫ ꯇꯧꯐꯝ ꯊꯣꯛꯄ ꯃꯥꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗ ꯇꯧꯗꯨꯅ ꯃꯍꯥꯛ ꯂꯩ꯫ ꯑꯌꯦꯡꯕꯤꯗꯁꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯨꯗꯦ꯫ ꯃꯆꯦꯒꯤ ꯃꯇꯧꯗꯨꯗ ꯑꯌꯦꯡꯕꯤꯅ ꯃꯊꯟꯇ ꯍꯥꯏꯖꯩ, "ꯏꯆꯦꯁꯦ, ꯉꯁꯤ ꯉꯔꯥꯡ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯔꯛꯏ꯫ ꯁꯧ ꯁꯧꯗ ꯂꯥꯎꯔꯒ ꯂꯩꯕꯁꯦ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯥꯒꯤꯁꯤꯕꯨ ꯋꯥꯈꯜ ꯇꯥꯔꯛꯏꯕ ꯖꯥꯠꯂꯅꯦ? ꯋꯥꯈꯜ ꯇꯥꯔꯛꯄꯗꯤ ꯃꯥꯟꯗꯦ꯫ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯗꯦꯕ." ꯅꯣꯡꯃꯒꯤ ꯑꯌꯨꯛꯅꯤ꯫ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯅꯕ ꯃꯇꯝꯅꯤ꯫ ꯊꯕꯥꯅ ꯉꯥ ꯊꯣꯡꯕ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠ ꯑꯃ ꯄꯥꯏꯗꯨꯅ ꯔꯥꯙꯦꯒꯤꯅꯤ ꯍꯥꯏꯗꯨꯅ ꯊꯤꯜꯂꯛꯏ꯫ "ꯔꯥꯙꯦ, ꯑꯩꯅ ꯊꯣꯡꯕꯅꯤ꯫ ꯅꯪꯅ ꯅꯍꯥꯟ ꯆꯥꯅꯤꯡꯉꯤ ꯀꯥꯏꯅ ꯍꯥꯏꯔꯝꯈꯤꯕꯗꯨꯗ ꯊꯤꯜꯂꯛꯄꯅꯤ꯫ ꯆꯥꯛꯄꯨ ꯆꯥꯔꯕ꯭ꯔꯣ ꯅꯈꯣꯏꯕꯣ?" "ꯆꯥꯗ꯭ꯔꯤꯗ, ꯂꯣꯏꯕꯗꯤ ꯂꯣꯏꯔꯝꯂꯅꯤ꯫ ꯑꯩꯈꯣꯏꯗ ꯄꯨꯂꯞ ꯑꯗꯨꯝ ꯆꯥꯕꯗꯤ ꯌꯥꯕꯅꯤ, ꯑꯗꯨꯗ ꯐꯔꯛ ꯑꯃ ꯇꯥꯔꯕ." "ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯗꯨꯒꯤꯗꯤ꯫ ꯍꯥꯎꯅ ꯆꯥꯔꯣ, ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯉꯣ." "ꯅꯪꯅ ꯊꯣꯡꯂꯒꯕꯨ ꯍꯥꯎꯇꯦ ꯍꯥꯏꯕ꯭ꯔꯅꯦ? ꯌꯥꯝꯅ ꯍꯥꯎꯔꯝꯒꯅꯤꯗ." "ꯑꯗꯨꯗꯤ ꯐꯔꯦ, ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ, ꯃꯤ ꯉꯥꯏꯍꯧꯔꯤ." "ꯍꯣꯏ ꯍꯣꯏ." ꯊꯕꯥ ꯆꯠꯈꯤ꯫ ꯔꯥꯙꯦ ꯃꯃꯤꯠꯇꯨꯅ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠꯇꯨꯗ ꯌꯦꯡꯉꯤ꯫ ꯃꯇꯤꯟꯗꯨ ꯀꯨꯠ ꯌꯣꯠꯇꯨꯅ ꯍꯥꯏꯖꯩ, "ꯆꯥꯅꯤꯡꯅ ꯂꯩꯔꯝꯕꯅꯤ, ꯑꯣꯟꯊꯣꯛꯅꯕꯨ ꯍꯥꯎꯔꯅꯤꯗ꯫ ꯑꯃꯨꯛ ꯏꯟꯁꯥꯡꯁꯦ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯅ ꯆꯥꯒꯦ ꯀꯥꯏꯅ ꯍꯥꯏꯔꯛꯂꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯆꯥꯕ ꯌꯥꯔꯣꯏ, ꯑꯃꯠꯇ ꯄꯤꯖꯔꯣꯏ, ꯄꯤꯖꯔꯣꯏꯕ꯫ ꯀꯔꯤ ꯇꯧꯕꯒꯤ ꯄꯤꯖꯗꯣꯏꯅೋ? ꯑꯩ ꯏꯊꯟꯇ ꯆꯥꯒꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠꯇꯨ ꯄꯥꯏꯗꯨꯅ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯪꯉꯤ꯫ ꯆꯥꯛ ꯏꯁꯤꯡ ꯊꯤꯗꯨꯅ ꯂꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯆꯥꯛꯁꯤ ꯂꯣꯏꯔꯒ ꯀꯧꯔꯛꯇꯣꯏꯅꯤ ꯃꯁꯦ, ꯌꯥꯝꯅ ꯐꯔꯣꯏꯗꯧꯔꯤꯌꯦ꯫ ꯑꯩꯒꯤ ꯁꯔꯨꯛ ꯀꯣꯛ ꯆꯥꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯄꯨꯈꯝꯗꯨ ꯆꯤꯡꯁꯤꯟꯗꯨꯅ ꯆꯥꯕ ꯍꯧꯏ꯫ ꯌꯥꯝꯅ ꯍꯥꯎꯔꯤ꯫ "ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ ꯇꯧꯔꯤꯁꯤꯗꯤ." ꯃꯤ ꯑꯃ ꯆꯪꯂꯛꯄꯒꯤ ꯁꯃꯤꯟ ꯐꯪꯂꯗꯨꯅ, "ꯀꯅꯥꯅꯣꯝ ꯆꯪꯂꯛꯄ ꯃꯥꯜꯂꯤꯅꯦ, ꯆꯥꯒꯦ ꯁꯣꯏꯗꯅ ꯍꯥꯏꯔꯛꯂꯅꯤ꯫ ꯃꯈꯨꯠꯅ ꯂꯥꯝꯂꯛꯂꯁꯨ ꯀꯥꯟꯅꯗꯦ ꯃꯁꯤ." ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤꯕ ꯊꯥꯡꯗꯨ ꯃꯈꯨꯠ ꯑꯣꯏꯗꯨꯅ ꯇꯥꯞ ꯍꯦꯛꯇ ꯃꯨꯜꯂꯤ꯫ ꯑꯗꯨꯒ ꯆꯥꯛ ꯄꯨꯈꯝ ꯅꯥꯀꯜꯗꯨꯗ ꯊꯝꯃꯤ꯫ ꯃꯥꯁꯨ ꯑꯃꯨꯛ ꯆꯥꯏ꯫ ꯃꯑꯣꯡ ꯑꯃꯅꯤ ꯃꯍꯥꯛꯅ ꯇꯧꯔꯤꯁꯤ꯫ ꯑꯌꯦꯡꯕꯤ ꯆꯪꯂꯛꯏ꯫ ꯃꯆꯦꯅ ꯆꯥꯛ ꯆꯥ ꯂꯩꯔꯝꯕꯗꯨꯗ, "ꯍꯩꯃꯥ, ꯏꯆꯦꯗꯤ ꯍꯥꯟꯅ ꯍꯦꯛꯇ ꯆꯥ ꯂꯩꯔꯝꯃꯦꯗꯅ꯫ ꯑꯩꯗꯤ ꯃꯣꯔꯣꯛꯀ ꯃꯦꯠꯂꯝꯗ꯭ꯔꯤꯕꯅꯤ꯫ ꯌꯥꯅꯤ, ꯃꯦꯠꯂꯛꯂꯒꯦ." ꯆꯥꯔꯤꯕ ꯏꯟꯁꯥꯡꯗꯨ ꯍꯦꯛ ꯎꯔꯗꯨꯅ ꯑꯃꯨꯛ ꯍꯪꯉꯤ, "ꯏꯆꯦꯅ ꯆꯥꯔꯤꯕ ꯏꯟꯁꯥꯡ ꯑꯗꯨꯕꯨ ꯉꯥꯔ ꯀꯩꯅꯣ? ꯀꯅꯥꯒꯤꯅꯣ? ꯏꯟꯗꯣꯝꯆꯥ ꯍꯣꯏꯗꯩ ꯊꯤꯜꯂꯛꯏꯔꯣ? ꯃꯣꯏꯗꯒꯤ ꯊꯤꯜꯂꯛꯑꯒ ꯀꯩꯒꯤꯅꯣ ꯏꯆꯦꯅ ꯄꯨꯂꯞ ꯍꯦꯛꯇ ꯀꯟꯁꯤꯜꯂꯒ ꯆꯥꯔꯤꯕꯗꯨꯕꯣ? ꯈꯔ ꯈꯔ ꯆꯥꯃꯤꯟꯅꯅꯕ ꯈꯥꯏꯗꯣꯛꯂꯒ ꯆꯥꯕ ꯌꯥꯗ꯭ꯔꯣ?" "ꯏꯟꯗꯣꯝꯆꯥ ꯍꯣꯏꯗꯒꯤ ꯊꯤꯜꯂꯛꯄ ꯏꯟꯁꯥꯡ ꯅꯠꯇꯦ ꯃꯁꯤ." "ꯑꯦ, ꯑꯗꯨꯗꯤ ꯀꯅꯥꯗꯒꯤ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯗꯨ ꯀꯣꯊꯔꯒ ꯌꯥꯝꯅ ꯍꯪꯂꯤꯗꯣ?" "ꯏꯆꯦꯅ ꯆꯥꯔꯤꯕꯗꯨꯗ ꯁꯨꯝ ꯍꯪꯕꯅꯤ ꯀꯩꯅꯣ꯫ ꯑꯩꯁꯨ ꯆꯥꯅꯤꯡꯉꯤ, ꯑꯩꯒꯤ ꯁꯔꯨꯛ ꯈꯔ ꯈꯥꯛꯂꯝꯃꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯑꯌꯦꯡꯕꯤ ꯄꯥꯈꯠꯄ ꯑꯃ ꯐꯥꯎꯔꯤ꯫ "ꯀꯔꯤ? ꯆꯥꯅꯤꯡꯉꯤ ꯈꯥꯛꯂꯝꯃꯨ ꯀꯥꯏꯅ? ꯂꯩꯇꯦ, ꯀꯔꯤꯒꯤ ꯆꯥꯅꯤꯡꯕ?" "ꯀꯩꯅꯣ ꯏꯆꯦ, ꯏꯟꯁꯥꯡꯗꯨ ꯇꯦꯡꯀꯣꯠ ꯑꯃ ꯄꯤꯛ ꯊꯟꯅ ꯌꯥꯎꯔꯤꯕ ꯑꯗꯨꯗꯤ." "ꯌꯥꯎꯒꯦꯔꯥ ꯌꯥꯎꯔꯣꯏꯔꯥ, ꯆꯥꯕ ꯌꯥꯔꯣꯏ." "ꯍꯦꯔ ꯏꯆꯦ, ꯑꯗꯨꯃꯥꯏꯅ ꯆꯥꯛ ꯆꯥꯊꯛ ꯐꯖꯗꯕ ꯌꯥꯝꯅ ꯇꯧꯅꯨ꯫ ꯂꯩꯔꯕꯗꯤ ꯈꯔ ꯈꯔ ꯌꯦꯟꯅꯔꯒ ꯆꯥꯃꯤꯟꯅꯁꯤ." "ꯅꯈꯣꯏ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯊꯤꯜꯂꯛꯄ ꯅꯠꯇꯦ ꯏꯟꯁꯥꯡꯁꯤ, ꯑꯩ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯊꯤꯜꯂꯛꯂꯝꯕ." "ꯍꯣꯏꯅꯦ, ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯑꯃꯕꯨ ꯑꯣꯏꯔꯁꯨ, ꯂꯩꯃꯤꯟꯅꯔꯕꯗꯤ ꯌꯦꯟꯅꯔꯒ ꯆꯥꯃꯤꯟꯅꯕ ꯍꯧꯅꯩꯗꯅ." ꯃꯃꯤꯠꯇꯨꯅ ꯄꯩꯅ ꯌꯦꯡꯗꯨꯅ, "ꯅꯪ ꯌꯥꯝꯅ ꯆꯥꯖꯅꯤꯡꯂꯕ꯭ꯔꯥ? ꯅꯪ ꯌꯥꯝꯅ ꯆꯥꯖꯅꯤꯡꯂꯕ꯭ꯔꯥꯕ?" "ꯍꯣ, ꯆꯥꯅꯤꯡꯉꯦ, ꯆꯥꯅꯤꯡꯕꯗꯨꯅꯕꯨ ꯍꯥꯏꯔꯤꯕꯅꯤ." ꯔꯥꯙꯦꯅ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯊꯥꯡ ꯁꯣꯔꯤꯗꯨ ꯃꯈꯨꯠꯇꯨꯅ ꯇꯥꯞ ꯑꯃꯨꯛ ꯄꯥꯏꯈꯠꯂꯤ꯫ ꯑꯌꯦꯡꯕꯤꯗꯤ ꯄꯨꯈꯝ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯊꯥꯡꯗꯨ ꯉꯁꯥꯏ ꯃꯈꯩ ꯎꯕꯨ ꯎꯔꯨꯗꯦ꯫ ꯃꯆꯦꯒꯤ ꯃꯇꯧ ꯑꯗꯨꯗ, "ꯑꯦ, ꯀꯩꯅꯣꯅꯦ, ꯆꯥꯛ ꯆꯥꯕꯗꯕꯨ ꯊꯥꯡ ꯄꯥꯏꯅꯕ꯭ꯔꯣ?" "ꯄꯥꯏꯔꯤꯕꯅꯤ." "ꯆꯥꯛ ꯆꯥꯕꯗ ꯊꯥꯡ ꯇꯦꯟ ꯏꯅꯥꯛꯇ ꯊꯝꯂꯒ ꯆꯥꯕ ꯇꯧꯍꯩꯗꯦꯗ꯫ ꯃꯁꯤ ꯏꯆꯦꯕꯨ ꯈꯪꯕꯤꯗ꯭ꯔꯣ?" "ꯈꯪꯒꯦꯔꯥ ꯈꯪꯉꯣꯏꯔꯥ, ꯊꯝꯂꯤꯅꯦ." "ꯃꯇꯥ ꯑꯃꯅꯤꯅ ꯅꯪꯗꯤ." "ꯇꯨꯃꯤꯟꯅ ꯂꯩꯌꯨ, ꯑꯩ ꯆꯥꯛ ꯆꯥꯒꯦ." ꯂꯩꯃꯍꯜꯁꯨ ꯆꯪꯂꯛꯏ꯫ ꯃꯃꯧ ꯅꯨꯄꯤ ꯑꯍꯜꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧꯗꯨ ꯎꯕꯗ, "ꯍꯔꯤ, ꯀꯔꯤꯅꯣꯅꯦꯍꯦ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ? ꯃꯈꯨꯠ ꯑꯣꯏ ꯑꯁꯤꯅ ꯆꯥꯛꯈꯨꯝꯒꯤ ꯊꯥꯡꯁꯦ ꯄꯥꯏꯔꯒ ꯆꯥꯛ ꯆꯥꯏ ꯍꯥꯏꯕꯅꯤꯗ." "ꯍꯩ, ꯌꯥꯝꯅ ꯊꯨꯅ ꯊꯥꯗꯣꯛꯎ." ꯔꯥꯙꯦ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯦ꯫ ꯂꯩꯃꯍꯜꯅ ꯂꯥꯎꯍꯠꯂꯤ, "ꯍꯩ, ꯀꯔꯤ ꯂꯝꯆꯠ ꯁꯥꯖꯠꯅꯣ? ꯌꯥꯝꯅ ꯊꯨꯅ ꯊꯥꯗꯣꯛꯎ, ꯊꯥꯗꯣꯛꯎ ꯍꯥꯏꯕꯅꯤꯅꯦ." ꯑꯌꯦꯡꯕꯤꯅ, "ꯏꯃꯥ, ꯏꯆꯦꯒꯤ ꯃꯇꯧꯁꯦ ꯃꯑꯣꯡ ꯑꯃꯅꯤꯗ, ꯑꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ. ꯑꯩꯅꯁꯨ ꯍꯥꯏꯔꯤꯕꯅꯤ, ꯑꯅꯝ ꯀꯜꯂꯤꯕꯁꯤ ꯌꯦꯡꯉꯣ." ꯔꯥꯙꯦꯅ, "ꯅꯊꯧ ꯂꯩꯇꯦ, ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯋꯥ ꯌꯥꯝꯅ ꯉꯥꯡꯂꯛꯀꯅꯨ. ꯅꯈꯣꯏꯁꯨ ꯅꯈꯣꯏꯒꯤ ꯊꯣꯛꯄ ꯂꯩꯌꯣ." "ꯐꯠꯇꯦ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯨ." "ꯐꯒꯦꯔꯥ ꯐꯔꯣꯏꯔꯥ, ꯇꯧꯔꯗꯤ ꯇꯧꯔꯦ." ꯂꯩꯃꯍꯜ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯉꯤ꯫
Sauningbagi mayai aduna phatni hekta chongshilli thangdu munnabu hotnai. Thangshi thadok haibani. Phatte hairaga namana pana nangbu karisu takpi tabiraktabra. Thadok ai. Kanna hekta munnai. Adumna munnaba aduda Radhena makutu hek haigalakpada manemgi mabuk mapa nakjep oirapne hek thilli. Madu ubada ayingbina lawi. Mihale! Likai mihale! Radhe masadu ipapa khatli. Lay mahalgi mabukta thangna thinkibagi isu thoglakli. Mihale! Ningthem tondonba makhoi ani changshilai. Jakhumda oiramliba mataudu uri. Ima! Mama bukoli ayingbina. Itai! Ichine imawu thangna thille. Ningthem sawbana mai hauri. Magi na pibu makhutna hekta phuba hauri. Nangna khalisi kaino. Ima si nangna kari oina ui. Ima bu hanaba. Nang ta khalaga phagadabani. Lay mahal na tapna. Achauba. Imaw bu phugano. Atomba. Nayamba se amukta khamune nangbo. Ima. Achauba. Imaw bu phugano ni he. Kahina sokpadi natti wakhal tari. Tondon bana mayamba bu khamjilli. Tacho, yari ba. Namdana khamdu I. Radhena makhuru ani du laimaida tuduna manemgi makhong konduna mamittagi mapi kayama sinthaduna kaptuna asumna hairi. Ima namau lankri. Namau ta singna imagi maphamda lankri. Namau ba mukta ngakpiyo ba. Ima namau lankri. Namau na pukjal piklubana athenba wakhal oirubana nakhoi pumnamaki maphamda chat haidaba sajatli chat kayama chatkre. Namau lankri. Namau ba mukta ngakpiyo. Ngasigi thodok asina mabu wakhal tahanba haibado oirari. Makhoida cho ai lankri. Apangbi aibu phujai-duna nakhut chanabu warakpiyo. Aida singna lankre. Ayingbi na tapna. Iche. Inaw. Asi hairaga makhoi ani chetna konchinai aduga kapminai. Ayingbi na. Iche na sumna wakhal tarakpase. Nanaw yamna harawi. Soglebe imase amukta laikatna na buhotnasi. Ha. Hena pakhalakli. Tariba manemda mamai onchilai tondon bana. Ay mama hiton bu kaurkhige. Masigi matung tarakpada Radhe amadi ayingbi makhoi ani changduna manemgi sebasu phajjana tawri. Lay mahal karisu tawdri. Mamau nupi na wakhal tarakpa mamau nupi anina yamna nungshi chanana layba matawasi ubada magi thamoido pungpen bahaibado oijari. Mamau anigi mataw adobo yengjaraga thamoi pena mahag momonok jarami.